ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗ ꯊꯝꯕꯥꯜꯅꯨ. ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ. ꯑꯩꯍꯥꯛꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ. ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇꯅꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯝꯕ ꯃꯍꯥꯛ ꯑꯗꯣ ꯁꯅꯥ ꯐꯝꯖꯥꯎ ꯈꯥꯗ ꯇꯨ ꯃꯣꯂꯥꯡꯅ ꯂꯨꯗ ꯈꯥꯡ ꯃꯣꯟꯁꯥꯡꯅ ꯌꯦꯠꯇ ꯊꯝ ꯁꯅꯥ ꯍꯛꯆꯥꯡ ꯆꯦꯞꯂꯤ. ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯝꯕꯒꯤ ꯈꯣꯝꯂꯦꯝ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗꯅꯤ. ꯐꯨꯝꯗꯤ ꯑꯃꯒꯤ ꯃꯊꯛꯇ ꯄꯂꯦꯝ ꯅꯨꯄꯤ ꯑꯃꯅ ꯍꯤꯛꯅ ꯇꯦꯡꯊꯥꯔꯤ. ꯃꯊꯥꯗꯅ ꯏꯉꯥꯡ ꯄꯥꯛꯇꯛꯅ ꯇꯩꯔꯕ ꯃꯆꯥ ꯄꯥꯈꯪ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯀꯔꯤ ꯃꯇꯧ ꯂꯥꯡꯉꯣꯂꯥ? ꯉꯁꯤ ꯅꯪꯅ ꯄꯂꯦꯝꯒꯤ ꯏꯃꯤꯠ ꯑꯅꯤ ꯃꯃꯥꯡꯗ ꯎꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯈꯣꯝꯂꯦꯝ ꯇꯨꯡꯈꯨꯟ ꯇꯥꯟꯗꯨꯅ ꯂꯩꯕ꯭ꯔꯥ? ꯁꯦ, ꯅꯃꯤꯠꯇꯣ ꯄꯥꯡꯂꯣ. ꯄꯂꯦꯝꯅ ꯏꯆꯥꯕꯨ ꯀꯧꯔꯤꯌꯦ. ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏꯗꯣ ꯅꯣꯡꯈꯠ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯗ ꯍꯥꯏꯖꯔꯛꯏ. ꯍꯥ ꯆꯤꯡꯉꯨ ꯀꯣꯔꯦꯟ ꯂꯥꯏ, ꯀꯦꯒꯦ ꯀꯣꯛꯄ ꯀꯁꯥꯔꯦꯠ, ꯆꯤꯡꯉꯨ ꯅꯪꯒꯤ ꯀꯔꯝꯕ ꯅꯣꯡꯗꯝꯅꯣ? ꯅꯣꯡꯗꯝ ꯊꯤꯕꯤ ꯅꯨꯖꯥ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯤꯕꯁꯤꯕꯨ ꯏꯊꯥꯗꯒꯤ ꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ ꯃꯍꯥꯛꯄꯨ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯗꯨꯅ ꯄꯨꯕꯤꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯥꯔꯣꯏ, ꯌꯥꯔꯣꯏ. 이자부 ꯃꯃꯥꯏꯒꯤ ꯊꯥꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈꯤꯕ ꯌꯥꯔꯣꯏ. ꯅꯨꯄꯤ ꯑꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯀꯞꯄꯤ. ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯀꯞꯂꯤ. ꯐꯨꯝꯗꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯊꯥꯗ ꯄꯝꯂꯤꯕ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯤꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯒꯤ ꯏꯈꯦꯡꯅ ꯂꯣꯛꯇꯥꯛ ꯏꯃꯥꯏꯗ ꯃꯔꯤꯛ ꯇꯤꯟꯁꯤꯟꯈ꯭ꯔꯤ. ꯑꯁꯨꯝ ꯇꯤꯟꯁꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯣꯛꯇꯥꯛ ꯏꯃꯥꯏꯗꯣ ꯏꯃꯨ ꯄꯥꯛꯇꯛꯅ ꯏꯉꯥꯡ ꯄꯝꯐꯦꯟꯅꯔꯤ. ꯃꯗꯨꯒ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗꯅ ꯂꯩꯆꯤꯟ ꯄꯣꯝꯕꯥꯏꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯀꯣꯔꯦꯟ ꯂꯥꯏ ꯃꯍꯥꯛꯀꯤ ꯃꯁꯥꯅꯧ ꯑꯇꯣꯟꯕꯤ ꯑꯌꯥꯡ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯑꯗꯣ ꯐꯤꯔꯨꯞ ꯍꯥꯡꯗꯣꯔꯛꯏ. ꯎꯔꯤ ꯀꯦꯒꯦ ꯂꯩꯄꯥꯛ ꯃꯔꯝꯗꯝ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯀꯌꯥ ꯑꯗꯣ. ꯃꯗꯨꯕꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯤ ꯊꯃꯣꯏ ꯐꯤꯔꯥ ꯈꯥꯏꯔꯤ. ꯑꯌꯥꯡ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯃꯥꯅ ꯍꯥꯎꯔꯩꯕꯤ ꯁꯝꯄꯨꯕꯤ ꯃꯍꯥꯛꯀꯤ ꯐꯤꯖꯣꯟꯗ ꯀꯨꯝꯖꯤꯟꯃꯤ ꯐꯅꯦꯛ ꯂꯩꯇꯦꯡ ꯀꯣꯛꯇꯅ ꯁꯝ ꯉꯛꯇꯅ ꯍꯥꯎꯔꯤꯛ ꯁꯤꯗꯨꯅ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯣ ꯇꯞꯅ ꯊꯥꯡ ꯂꯣꯏꯕꯤ ꯑꯋꯥꯡꯕ ꯆꯤꯡꯗ ꯀꯥꯈ꯭ꯔꯤ. ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨꯗ ꯇꯔꯪ ꯂꯥꯏꯖꯁꯨ ꯁꯤꯟꯊꯩ ꯈꯨꯗꯥꯡ ꯄꯤꯐꯝꯁꯨ ꯅꯥꯏ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯗꯨꯅ ꯍꯥꯎꯔꯩꯈꯥꯅ ꯄꯥꯡꯕꯗ ꯆꯠꯂꯤ. ꯇꯣꯔꯕꯨꯡ ꯃꯥꯂꯪ ꯑꯉꯥꯎꯕꯅꯤ ꯀꯣꯛꯇꯥꯒꯤ ꯅꯨꯡꯁꯤꯠ ꯅꯥꯃꯤꯕꯅꯤ. ꯂꯣꯛꯇꯥꯛ ꯏꯁꯩ ꯃꯄꯥꯜꯗ ꯃꯥꯂꯪ ꯑꯗꯣ ꯏꯉꯥꯎ ꯉꯥꯎꯅ ꯁꯤꯠꯂꯤ. ꯇꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏ ꯋꯥꯡꯂꯩ ꯃꯤꯀꯨꯞꯈꯩ ꯈꯣꯝꯂꯦꯝ ꯃꯪꯂꯥꯟꯆꯥꯗ ꯇꯥꯎꯔꯨꯕ ꯋꯥꯈꯜ ꯑꯗꯣ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯏ. ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯝꯕ ꯑꯗꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯁꯥ ꯄꯨꯝꯕ ꯑꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯤ. ꯃꯆꯤꯟ ꯂꯥꯏꯌꯦꯡ ꯑꯗꯨꯗ ꯉꯛꯆꯅꯅ ꯁꯣꯜꯂꯤ. ꯀꯔꯤꯅꯣ? ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯪꯂꯥꯟꯆꯥꯗ ꯎꯔꯝꯂꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤꯕꯨ ꯀꯦꯒꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯃꯣꯏꯔꯥꯡ ꯀꯅꯥꯒꯤ ꯄꯥꯔꯤꯅꯣ? ꯂꯣꯛꯇꯥꯛ ꯏꯔꯦꯟꯌꯥꯏꯗ ꯐꯨꯝꯗꯤ ꯁꯣꯏꯔꯦꯟ ꯃꯊꯛꯇ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏ. ꯀꯣꯟꯌꯥꯡ ꯋꯥꯅ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯕꯒꯨꯝ ꯄꯂꯦꯝꯒꯤ ꯐꯩꯔꯥ ꯇꯥꯡꯖꯤꯡ ꯊꯛꯇ ꯇꯥꯗꯨꯅ ꯂꯩꯕ ꯇꯝꯕꯗꯨꯕꯨ. ꯑꯃꯨꯛꯁꯨ ꯀꯔꯤꯅꯣ? ꯆꯤꯡꯉꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯌꯥꯡ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯪꯂꯥꯟꯆꯥꯗ ꯎꯠꯂꯝꯈ꯭ꯔꯤꯕ ꯌꯦꯡꯅꯥꯏꯗ꯭ꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯋꯥꯕ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯋꯥꯈꯜ ꯑꯗꯣ ꯐꯨꯝꯕꯪꯅꯕꯒꯨꯝ ꯂꯩꯔꯕ꯭ꯔꯅꯦ? ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯑꯗꯣ ꯋꯥꯈꯟꯗ ꯑꯩꯇ ꯈꯟꯈꯤꯕꯅ ꯑꯃꯨꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯐꯃꯨꯡ ꯑꯗꯨꯗ ꯆꯤꯌꯣꯟꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯀꯦꯒꯦ ꯀꯪꯂꯥ ꯄꯨꯡ ꯑꯗꯨꯗ ꯑꯉꯝ ꯑꯊꯧꯁꯤꯡ ꯁꯨꯅ ꯇꯤꯟꯗꯨꯅ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ. ꯉꯁꯤꯗꯤ ꯀꯪꯂꯥ ꯑꯗꯨꯗ ꯃꯥꯏꯆꯧꯁꯨ ꯌꯥꯎꯅ ꯇꯤꯜꯂꯔꯤ. ꯅꯣꯡꯊꯣꯟꯕ ꯁꯦꯅꯥꯄꯇꯤ ꯂꯥꯂꯣꯏ ꯍꯟꯖꯕ ꯈꯨꯟꯇꯛ ꯈꯨꯟꯈꯥꯒꯤ ꯅꯤꯉꯣꯜ ꯂꯥꯛꯄ ꯂꯩꯀꯥꯏ ꯂꯥꯛꯄ ꯏꯄꯨ ꯂꯥꯛꯄ ꯑꯇꯩ ꯐꯝꯊꯣꯅꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯇꯤꯜꯂꯤ. ꯃꯌꯥꯝ ꯁꯨꯅ ꯇꯤꯜꯂꯕ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯉꯔꯥꯡꯒꯤ ꯃꯪꯂꯥꯟꯗ ꯃꯪꯂꯥꯟꯖꯈꯤꯕ ꯈꯣꯝꯂꯦꯝ ꯃꯪꯂꯥꯟ ꯑꯗꯣ ꯇꯝꯕ ꯍꯧꯔꯛꯂꯤ. ꯏꯄꯨꯁꯤꯡ, ꯉꯔꯥꯡ ꯀꯧꯕ ꯅꯣꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯈꯣꯝꯂꯦꯝ ꯃꯪꯂꯥꯟꯆꯥ ꯑꯃꯕꯨ ꯃꯪꯋꯥꯏꯅꯈ꯭ꯔꯦ. ꯂꯥꯏꯌꯦꯡ ꯑꯁꯤꯗ ꯄꯟꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯄꯨ ꯑꯣꯏꯔꯦ. ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯦꯟꯄꯥꯠ ꯑꯁꯤꯗ ꯁꯥꯃꯨ ꯍꯛꯆꯥꯡꯒꯤ ꯏꯈꯦꯡꯇꯅ ꯇꯤꯟꯈꯤꯗꯨꯅ ꯌꯥꯝꯂꯕ ꯂꯥꯏꯖꯒꯤ ꯃꯆꯨ ꯑꯁꯦ ꯑꯉꯥꯡ ꯏꯒꯤ ꯃꯆꯨꯅ ꯃꯍꯨꯠ ꯃꯔꯤꯡ ꯁꯤꯟꯈꯤꯗꯣ
ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯤꯡꯎ ꯂꯥꯏꯔꯦꯝꯕꯤ ꯄꯥꯟꯊꯣꯏꯕꯤ ꯃꯥꯅ ꯍꯥꯎꯔꯩꯕꯤ ꯁꯝꯄꯨꯕꯤꯒꯤ ꯁꯛꯇꯝ ꯂꯥꯡꯂꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯣ ꯏꯆꯣꯠ ꯆꯣꯠ ꯈꯨꯗꯥꯡ ꯄꯤꯐꯝ ꯅꯥꯏꯔꯒ ꯍꯥꯎꯔꯩꯈꯥ ꯄꯥꯡꯕꯗ ꯑꯋꯥꯡꯕ ꯆꯤꯡꯖꯥꯎꯕꯨ ꯀꯥꯈꯤꯗꯣ ꯏꯄꯨ ꯃꯥꯏꯆꯧꯁꯨ ꯇꯤꯟꯕꯤꯔꯤ ꯅꯁꯨꯒꯤ ꯃꯪꯂꯥꯟꯆꯥ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯑꯃꯨꯛꯇꯪ ꯃꯆꯥ ꯈꯥꯏꯅ ꯈꯪꯍꯟꯕꯤꯌꯨꯗꯣ ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯡꯕꯒꯤ ꯌꯋꯥ ꯋꯥꯐꯝ ꯇꯥꯕꯗ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤ ꯑꯗꯣ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯏꯍꯨꯟ ꯑꯃ ꯐꯥꯎꯔꯤ ꯃꯁꯥꯗꯨ ꯆꯤꯡꯅꯔꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯨꯅꯁꯨ ꯊꯣꯛꯂꯤ ꯑꯗꯨꯅ ꯃꯪꯂꯪꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯁꯤꯅꯤ ꯍꯥꯏꯅ ꯃꯪꯇꯥꯛꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯂꯣꯏꯕ ꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯂꯣꯏꯕ ꯂꯩꯃꯥꯕ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯈꯣꯝꯂꯦ ꯃꯪꯂꯥꯟꯆꯥꯒꯤ ꯌꯋꯥ ꯄꯥꯎꯗꯝ ꯑꯗꯣ ꯌꯥꯝꯅ ꯃꯔꯧ ꯂꯩꯔꯤꯗꯣ ꯑꯗꯨꯅ ꯑꯁꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯃꯥꯏꯆꯧ ꯑꯩꯅ ꯉꯝꯂꯣꯏꯗꯧꯔꯤ ꯑꯗꯨꯕꯨꯅꯤ ꯅꯤꯡꯊꯧ ꯀꯥꯂꯦꯟ ꯊꯥꯁꯤꯡꯅ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕ ꯆꯥꯛꯁꯦꯟ ꯇꯝꯕꯒꯤ ꯋꯥꯡꯂꯦꯟ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯏꯃꯥ ꯃꯍꯥꯛꯅ ꯈꯣꯝꯂꯦ ꯃꯪꯂꯥꯟꯆꯥꯗ ꯂꯥꯛꯇꯨꯅ ꯁꯛꯇꯥꯛꯂꯝꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯥꯏꯆꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯐꯝꯅꯥꯏꯕ ꯏꯄꯨ ꯍꯟꯖꯕꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯄꯨꯟꯅ ꯌꯋꯥꯏ ꯆꯤꯡꯒꯣꯏ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯈꯟꯖꯕ ꯑꯃ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤꯅ ꯍꯧꯗꯣꯔꯛꯂꯦ ꯅꯅꯥꯏꯅ ꯑꯃꯨꯛ ꯌꯋꯥ ꯃꯈꯥ ꯇꯥꯖꯒꯦ ꯂꯣꯏꯗꯥꯝ ꯊꯥꯁꯤꯡ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯍꯔꯥꯎ ꯆꯥꯛꯁꯦꯟ ꯇꯝꯒꯗꯕꯁꯨ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯏꯃꯥꯏ ꯇꯥꯗꯨꯅ ꯂꯦꯝꯂꯩ ꯉꯥꯃꯨꯟꯅꯔꯅꯤ ꯂꯦꯝꯂꯩ ꯉꯥꯔꯝ ꯊꯤꯔꯅꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯃꯪꯂꯥꯟꯗ ꯂꯣꯛꯇꯥꯛ ꯄꯥꯠꯄꯨ ꯎꯔꯝꯕ ꯑꯣꯏꯒꯅꯤꯗꯣ ꯁꯅꯥ ꯏꯕꯨꯡꯉꯣ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯒꯤ ꯋꯥꯒꯤ ꯋꯥꯐꯝ ꯑꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩ ꯈꯪꯍꯟꯍꯧꯕꯅꯁꯨ ꯐꯒꯅꯤ ꯈꯟꯖꯩ ꯍꯣꯏꯅꯦꯍꯦ ꯏꯄꯨ ꯋꯥꯡꯂꯦꯟ ꯃꯇꯝ ꯀꯨꯏꯗ꯭ꯔꯦꯀꯣ ꯆꯤꯡꯎ ꯃꯥꯒꯤ ꯃꯊꯣꯏ ꯀꯥꯒꯗꯕ ꯑꯗꯨꯗꯤ ꯀꯝꯗꯧꯁꯤꯒꯦ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯐꯝꯅꯥꯏꯕꯁꯤꯡꯅ ꯍꯥꯏꯕꯤꯔꯧ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯍꯟꯗꯛꯀꯤ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯁꯤꯗꯗꯤ ꯁꯥꯁꯤꯡ ꯃꯈꯜ 8 ꯉꯥꯁꯤꯡ ꯃꯈꯜ 8 ꯇꯔꯦꯠꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯆꯤꯡꯎ ꯀꯥꯗꯨꯅ ꯀꯥꯊꯟꯁꯤꯗꯣ ꯊꯥꯡꯖꯤꯡ ꯂꯥꯏꯐ ꯁꯔꯦꯟꯕꯨ ꯆꯟꯁꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯁꯦ ꯆꯥꯍꯣꯡ ꯉꯥꯏꯍꯣꯡ ꯅꯥꯏꯍꯟꯅꯕ ꯈꯨꯟꯖꯥꯎ ꯂꯩꯆꯥꯕꯨ ꯄꯤꯕꯤꯅꯕ ꯁꯦꯅꯥꯄꯇꯤꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯄꯨꯃꯥꯏꯆꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯍꯟꯁꯤꯗꯣ ꯃꯃꯥꯡꯊꯛ ꯄꯨꯊꯪꯀꯣꯛ ꯀꯌꯥꯗꯒꯤ ꯑꯁꯨꯝꯅ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯀꯨꯝꯖꯥ ꯀꯨꯝꯃꯤꯟ ꯇꯨꯡꯏꯟꯅ ꯉꯥꯒꯤ ꯉꯥꯁꯤꯡ ꯁꯤꯟꯕꯅꯤ ꯁꯥꯒꯤ ꯃꯁꯤꯡ ꯁꯤꯟꯕꯅꯤ ꯍꯟꯗꯛ ꯀꯨꯝꯃꯁꯤꯗꯗꯤ ꯑꯆꯧꯕ ꯁꯥ ꯃꯈꯜ 8ꯄꯨ ꯐꯥꯗꯨꯅ ꯀꯠꯁꯤ ꯐꯖꯕ ꯑꯆꯧꯕ ꯂꯦꯝꯂꯩ ꯉꯥ 8ꯄꯨ ꯂꯣꯛꯇꯥꯛꯇꯒꯤ ꯐꯥꯗꯨꯅ ꯀꯠꯁꯤ ꯁꯅꯥ ꯃꯤꯠꯌꯦꯡꯁꯤꯡ ꯁꯤꯟꯖꯔꯤ ꯏꯄꯨ ꯈꯣꯏꯅ ꯐꯒꯅꯤ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯃꯛ ꯍꯦꯛꯇ ꯄꯥꯡꯊꯣꯛꯁꯤ ꯀꯪꯂꯥ ꯃꯤꯐꯝ ꯑꯁꯦ ꯑꯅꯤ ꯑꯃꯨꯛ ꯊꯣꯛꯀꯗꯕꯒꯤ ꯁꯔꯨꯛ ꯋꯥꯐꯝ ꯑꯁꯦ ꯉꯁꯤ ꯂꯣꯏꯅ ꯈꯟꯅꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯝꯕꯅ ꯂꯥꯂꯣꯏ ꯍꯟꯖꯕ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯂꯣꯏ ꯍꯟꯖꯕ ꯑꯅꯤꯃꯛ ꯅꯥꯄꯁꯦ ꯂꯣꯏ ꯅꯤꯛꯇꯅ ꯇꯥꯎ ꯆꯤꯡꯎ ꯊꯥꯡꯖꯤꯡꯒꯤ ꯍꯔꯥꯎ ꯆꯥꯛꯁꯦꯟꯇꯝ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯒꯗꯕ ꯂꯣꯏꯗꯥꯝ ꯊꯥꯁꯤꯡꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯀꯪꯂꯥꯒꯤ ꯐꯝꯅꯥꯏꯕ ꯁꯔꯨꯡ ꯍꯟꯖꯕ ꯑꯃꯗꯤ ꯉꯥꯔꯣꯡ ꯍꯟꯖꯕ ꯑꯅꯤꯗ ꯄꯥꯎꯊꯥꯡ ꯆꯠꯇꯨꯅ ꯉꯁꯤꯒꯤ ꯃꯤꯐꯝꯒꯤ ꯋꯥꯐꯝ ꯑꯁꯦ ꯌꯋꯥ ꯐꯤꯒꯦ ꯁꯦꯡꯅꯃꯛ ꯄꯥꯎꯗꯝꯂꯨꯆꯣ ꯊꯤꯜꯂꯦꯍꯦ ꯂꯥꯂꯣꯏ ꯍꯟꯖꯕ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯑꯗꯨꯕꯨ ꯀꯣꯔꯧ ꯊꯛꯇ ꯀꯥꯐꯗꯦ ꯃꯥꯂꯪ ꯇꯔꯪꯂꯛꯇ ꯇꯤꯟꯗꯨꯅ ꯃꯥꯡꯐꯗꯦ ꯈꯟ ꯏꯅꯤꯡꯊꯧꯕꯨ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯂꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯌꯥꯡꯅ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯝꯐꯦꯟ ꯂꯝꯐꯨ ꯄꯥꯠꯀꯤ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯗꯅꯤ ꯃꯣꯜꯂꯕ ꯇꯤꯡꯊꯧ ꯃꯊꯛ ꯑꯗꯨꯗ ꯀꯦꯒꯤꯒꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯐꯝꯂꯤ ꯄꯥꯈꯪ ꯃꯥꯒꯤ ꯀꯣꯂꯣꯏꯅ ꯅꯨꯡꯂꯥꯏꯕ ꯀꯦꯒꯦ ꯀꯪꯂꯥꯄꯨꯡꯗ ꯁꯔꯨꯡ ꯍꯟꯖꯕ ꯊꯧꯒꯥꯏ ꯄꯨꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯤꯉꯣꯜ ꯃꯔꯧ ꯆꯥꯎꯕꯤ ꯃꯥꯒꯤ ꯃꯤꯡꯂꯦꯟꯅ ꯀꯩꯁꯥꯝ ꯊꯝꯕꯥꯜꯅꯨ ꯀꯧꯏꯗꯣ ꯅꯨꯡꯂꯥꯏꯕꯅ ꯍꯥꯏꯔꯛꯏ ꯄꯥꯃꯨꯕꯤ ꯅꯪꯅ ꯃꯣꯏꯔꯥꯡ ꯀꯪꯂꯩ ꯂꯥꯏꯕꯨꯡꯗ ꯊꯦꯛꯅ ꯅꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯅ ꯖꯒꯣꯏ ꯁꯥꯈꯤꯕꯗꯣ ꯉꯁꯤꯗꯤ ꯏꯃꯤꯠ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏꯗꯣ ꯈꯪꯍꯧꯗꯦꯀꯣ ꯃꯇꯝ ꯑꯁꯦ ꯀꯨꯝꯖꯥ ꯀꯨꯝꯁꯤꯡ 2 ꯁꯨꯒꯗꯧꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯖꯈꯤꯕ ꯎꯔꯨꯕ ꯃꯇꯨꯡꯗ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯕꯗꯣ ꯊꯝꯕꯥꯜꯅꯨꯅ ꯄꯥꯈꯪꯅ ꯃꯤꯍꯧꯕ ꯅꯨꯔꯥ ꯑꯩꯒꯤ ꯊꯃꯣꯏꯗꯣ ꯄꯥꯈꯪ ꯅꯀꯥꯗ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯅꯔꯨꯝ ꯊꯨꯞꯆꯒꯅꯤ ꯄꯣꯂꯣꯏ ꯐꯥꯎꯕ ꯅꯥꯎꯀꯣꯟꯕꯤꯒꯅꯤ ꯈꯟ ꯄꯤꯊꯣꯛꯂꯨꯔꯦꯗꯣ ꯑꯗꯨꯕꯨꯅꯤ ꯁꯥꯕꯤ ꯅꯅꯥꯎ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯇꯣꯏꯅ ꯃꯤꯄꯥꯏꯕ ꯐꯥꯎꯏꯗꯣ ꯏꯁꯥꯕꯤ ꯅꯪꯗꯤ ꯀꯦꯒꯦ ꯀꯪꯂꯥꯄꯨꯡꯒꯤ
ꯐꯝꯊꯣꯟ ꯅꯥꯏꯕ ꯐꯝꯊꯣꯟ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯈ꯭ꯔꯕꯅꯤꯗꯣ꯫ ꯊꯝꯕꯥꯜꯅꯨ ꯑꯩꯗꯤ ꯂꯥꯏꯔ ꯂꯝꯖꯥꯅꯤ, ꯄꯨ ꯄꯥꯡꯁꯨꯅ ꯅꯔꯨꯛ ꯅꯥꯀꯣꯟꯕꯤꯕꯁꯨ ꯅꯠꯇꯦꯗꯣ꯫ ꯃꯥꯏꯇ ꯈꯟꯕꯗ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯗꯤ ꯅꯨꯡꯁꯤ ꯂꯥꯏꯃꯟꯕꯨ ꯀꯥꯔꯦꯗꯣ꯫ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯡꯂꯥꯏꯕꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯌꯋꯥ ꯄꯥꯎꯗꯝꯅꯦ ꯍꯥꯏꯕꯒꯦ ꯃꯗꯨꯗꯤ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯃꯪꯂꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯅꯨꯔꯥ ꯅꯪꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯦꯞꯂꯒꯦ ꯈꯟꯈ꯭ꯔꯕ ꯈꯣꯡꯐꯝꯅꯤ꯫ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯆꯤꯡꯅꯒꯅꯨꯗꯣ꯫ ꯆꯦꯛꯂꯥꯅ ꯁꯃꯥꯏ ꯂꯩꯗꯨꯅ ꯄꯥꯏ, ꯇꯨꯐꯥꯡ ꯌꯩꯅ ꯁꯥꯈꯞꯈꯤꯕ, ꯆꯤꯡꯂꯣꯟ ꯅꯥꯄꯣꯝ ꯅꯥꯟꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯇꯥꯈꯤꯕ꯫ ꯋꯥꯔꯤ ꯁꯤꯡꯕꯨꯟ ꯀꯌꯥꯕꯨ ꯇꯥꯔꯨꯔꯒ ꯅꯤꯉꯣꯟ ꯊꯃꯣꯏ ꯇꯅꯤꯛꯏ꯫ ꯌꯦꯡꯕꯤꯌꯨ ꯑꯗꯨꯉꯩ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯨꯡꯌꯥꯝꯕ ꯆꯥꯎꯕꯗꯣ꯫ ꯑꯔꯥꯏꯂꯩ ꯃꯃꯥꯕꯨ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯋꯥꯈꯜ ꯍꯣꯡꯈꯤꯕ, ꯑꯔꯥꯏꯂꯩꯃꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯂꯣꯟꯅ ꯆꯦꯟꯈꯤꯕꯗꯣ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯟꯖꯅꯤꯡꯉꯥꯏ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯝꯅꯗꯤ ꯍꯦꯛꯇ ꯍꯥꯏꯒꯅꯨꯗ ꯅꯪꯁꯨ꯫ ꯋꯥꯐꯝ ꯑꯃꯈꯛꯅ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯅꯝꯁꯤꯟꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤꯗꯣ꯫ ꯑꯊꯧꯕ ꯄꯨꯔꯦꯝꯕ ꯃꯍꯥꯛꯅ ꯅꯣꯡꯃꯇꯪꯅ ꯊꯦꯡꯅꯕ ꯑꯔꯥꯏꯂꯩꯃꯕꯨ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯗꯨꯅ ꯄꯨꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯁꯨ ꯅꯤꯡꯁꯤꯡꯉꯨꯗꯣ꯫ ꯍꯟꯗꯛꯇꯤ ꯊꯝꯕꯥꯜꯅꯨꯗꯨ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯡꯂꯥꯏꯕꯁꯨ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯃꯈꯣꯡꯅ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯒꯦ ꯀꯪꯂꯥꯄꯨꯡꯗ ꯂꯥꯂꯣꯏ ꯍꯟꯖꯕꯅ ꯁꯒꯣꯜ ꯈꯨꯔꯨꯞ ꯍꯧꯗꯨꯅ ꯌꯥꯡꯗꯣ ꯎꯐꯨꯜ ꯀꯥꯗꯨꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯛꯄꯗꯨ ꯎꯔꯨꯔꯦ꯫ ꯂꯥꯂꯣꯏ ꯍꯟꯖꯕꯗꯨ ꯅꯨꯡꯂꯥꯏꯕꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯁꯤꯟꯗꯨꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯔꯨꯡ ꯍꯟꯖꯕ ꯑꯉꯝꯕ, ꯅꯅꯥꯏ ꯂꯥꯂꯣꯏ ꯍꯟꯖꯕꯩꯗꯤ ꯁꯅꯥ ꯁꯪꯒꯥꯏ ꯇꯝꯅꯁꯨ ꯄꯥꯡꯂꯨꯔꯦ꯫ ꯑꯉꯝꯕꯗꯤ ꯃꯣꯡꯕ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗ ꯁꯥꯃꯨ ꯃꯥꯏꯁꯨ ꯂꯩꯊꯣꯛꯇꯨꯅ ꯍꯜꯋꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯡꯂꯧ ꯂꯝꯕꯤ ꯑꯁꯤꯗ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯁꯅꯥ ꯅꯤꯡꯊꯧꯒꯤ ꯌꯋꯥ ꯄꯥꯎꯗꯝ ꯑꯃ ꯄꯥꯎꯊꯥꯡꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯂꯥꯂꯣꯏ ꯍꯟꯖꯕ, ꯏꯅꯤꯡꯊꯧꯒꯤ ꯀꯔꯝꯕ ꯌꯋꯥ ꯄꯥꯎꯗꯝꯅꯣ? ꯍꯦꯛꯇꯃꯛ ꯆꯤꯡꯒꯣꯏꯌꯨꯗꯣ꯫ ꯅꯪꯗꯤ ꯉꯁꯥꯏ ꯀꯪꯂꯥꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯀꯪꯂꯥ ꯃꯤꯐꯝ ꯌꯥꯎꯗ꯭ꯔꯤꯗꯣ꯫ ꯄꯥꯎꯊꯥꯡ ꯍꯥꯏꯕꯨ ꯑꯁꯤꯅꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤ ꯁꯤꯊꯔꯒ ꯃꯊꯪ ꯊꯥꯒꯤ ꯄꯥꯡꯈꯠꯂꯛꯄꯁꯤꯗꯒꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯃꯍꯥꯛꯀꯤ ꯍꯔꯥꯎ ꯆꯥꯛꯁꯦꯟꯇꯝ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯒꯗꯧꯔꯤ꯫ ꯃꯗꯨꯗ ꯃꯥꯏꯁꯧꯁꯤꯡꯅ ꯍꯥꯏꯕꯗ ꯁꯥꯔꯝ ꯃꯈꯜ 3, ꯉꯥꯔꯝ ꯃꯈꯜ 3 ꯆꯤꯡꯉꯨ ꯂꯥꯏꯗ ꯁꯣꯏꯐꯗꯅ ꯀꯠꯀꯗꯧꯔꯤ ꯍꯥꯏ꯫ ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯁꯔꯦꯟ ꯆꯟꯒꯅꯤ ꯍꯥꯏ꯫ ꯊꯧꯕꯪ ꯑꯁꯤꯕꯨ ꯁꯔꯨꯡ ꯍꯟꯖꯕ ꯑꯃꯗꯤ ꯉꯥꯔꯨꯡ ꯍꯟꯖꯕ ꯑꯅꯤꯗ ꯁꯤꯟꯅꯔꯛꯂꯤ꯫ ꯑꯩꯅ ꯅꯪꯒꯤꯗ ꯄꯥꯎ ꯑꯁꯦ ꯇꯝꯕ ꯂꯥꯛꯄꯅꯤ꯫ ꯏꯕꯨꯡꯉꯣ, ꯇꯣꯔꯕꯨꯡ ꯂꯝꯖꯥꯎ ꯃꯥꯏꯀꯩ ꯄꯥꯡꯗꯨꯅ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗꯒꯤ ꯁꯥ ꯃꯈꯜ 3 ꯐꯥꯅꯕ ꯍꯣꯠꯅꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯂꯣꯏ ꯍꯟꯖꯕꯗꯨ ꯁꯒꯣꯜ ꯆꯨꯞꯂꯤ ꯄꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯂꯥꯏꯕꯅ ꯂꯦꯞꯅ ꯂꯦꯞꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯦ, ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯒꯤ ꯂꯣꯏꯗꯝ ꯃꯇꯝ ꯌꯧꯔꯛꯂꯕ ꯑꯣꯏꯔꯦꯀꯣ꯫ ꯍꯌꯦꯡꯃꯛ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎ ꯆꯠꯇꯨꯅ ꯁꯥꯁꯤꯡ ꯃꯈꯜ 3 ꯐꯥꯅꯕ ꯊꯧꯔꯥꯡ ꯍꯧꯔꯒꯦ꯫ ꯀꯣꯔꯧ ꯅꯨꯃꯤꯠꯁꯤꯡꯕꯨ 5ꯅꯤ ꯋꯥꯠꯂꯤꯉꯩꯗ ꯍꯥꯏꯔꯤꯕ ꯁꯥꯔꯝ 3 ꯑꯁꯤ ꯀꯪꯂꯥꯗ ꯊꯤꯡꯒꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯌꯨꯛ ꯑꯃꯅꯤ ꯅꯨꯡꯂꯥꯏꯕ ꯑꯗꯣ ꯁꯥꯗꯥꯟꯕ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯃꯥꯗꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯂꯧꯔꯒ ꯃꯈꯨꯠꯇ ꯇꯤꯃꯦꯟꯇ ꯊꯥꯡ ꯄꯥꯏꯔꯒ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎ ꯇꯝꯅ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯁꯔꯨꯡ ꯍꯟꯖꯕꯅ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎꯒꯤ ꯄꯥꯛꯂꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯌꯥꯔꯣꯏ ꯁꯥꯒꯦꯠ ꯈꯣꯡꯒꯨꯟ ꯂꯤꯔꯛꯄꯅ ꯌꯥꯔꯧꯁꯥ 2 ꯑꯃꯗꯤ ꯁꯥꯐꯝ ꯋꯥꯉꯝ ꯇꯥꯟꯕ ꯃꯉꯝꯂꯦ꯫ ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯅꯣꯡ ꯑꯁꯤꯗ ꯁꯥ 3ꯇ ꯑꯣꯏꯔꯕꯁꯨ ꯐꯥꯔꯕꯗꯤ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯒꯦꯠ ꯈꯣꯡꯒꯨꯟ ꯂꯤꯕ ꯍꯧꯔꯛꯂꯤ꯫ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎꯗꯒꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯀꯣꯟꯅꯊꯪꯗ ꯀꯩꯕꯨꯟ ꯌꯧꯔꯛꯂꯤ꯫ ꯀꯩꯕꯨꯟꯗ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯃ ꯁꯨꯛꯂꯕ ꯍꯕꯨꯡ ꯑꯃꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯉꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯄꯥꯝꯕ ꯀꯩꯔꯦꯟꯅꯤꯅ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯁꯤ ꯐꯥꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯩ ꯑꯁꯤꯅ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯗ ꯀꯠꯇꯨꯅ ꯁꯔꯦꯟ ꯆꯜꯂꯕꯗꯤ ꯄꯥꯏꯃ ꯄꯤꯕꯨꯛ ꯑꯁꯦ ꯄꯦꯜꯂꯒꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯡꯂꯥꯏꯕꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯇꯤꯃꯦꯟꯇ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏ ꯀꯩ ꯑꯗꯨꯒꯤ ꯃꯅꯪꯒꯟ ꯃꯄꯥꯗ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯩꯕꯨꯜꯒꯤ ꯂꯝꯍꯥꯡ ꯃꯐꯝ ꯑꯃꯗꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯩꯁꯥꯝ ꯊꯝꯕꯥꯜꯅꯨꯒ ꯃꯍꯥꯛꯀꯤ ꯃꯇꯥ ꯄꯦꯅꯨꯒ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ
ꯈꯥꯂꯩ ꯂꯧꯐꯝꯗꯒꯤ ꯄꯦꯔꯤꯟꯃꯜꯂꯤ ꯊꯤꯔꯤ꯫ ꯄꯦꯅꯨꯅ ꯃꯇꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯅꯕꯤ, ꯅꯪꯕꯨ ꯄꯦꯔꯤꯟ ꯑꯗꯣ ꯀꯌꯥꯝ ꯍꯦꯛꯂꯒꯦ? ꯄꯣꯂꯥꯡ ꯄꯣꯃꯥꯏ ꯆꯣꯜꯂꯕꯣ?" ꯊꯝꯕꯥꯜꯅꯨꯅ, "ꯍꯦꯛꯇ꯭ꯔꯤꯗ ꯏꯇꯥ, ꯃꯐꯝ ꯑꯁꯦ ꯀꯌꯥꯕꯨ ꯍꯧꯗꯦ꯫ ꯅꯪ ꯁꯤꯗ ꯍꯦꯛꯎꯀꯣ ꯏꯇꯥ, ꯅꯇꯥ ꯑꯩꯗꯤ ꯑꯁꯣꯝꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯎꯔꯒꯦ, ꯍꯣꯔꯦꯟ ꯌꯥꯝꯕꯤ ꯇꯥꯟꯅꯁꯦ." ꯏꯇꯥ ꯄꯦꯅꯨ ꯅꯪꯕꯨ ꯑꯁꯣꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯅꯨ, ꯇꯨ ꯑꯇꯤꯌꯥꯊꯛ ꯑꯁꯤꯗ ꯆꯦꯛꯂꯥ ꯀ꯭ꯋꯥꯛꯅꯀ ꯈꯣꯟꯖꯦꯜ ꯀꯥꯏꯕ ꯃꯈꯩ ꯈꯣꯡꯕꯅꯦ, ꯅꯗꯣꯝ ꯅꯊꯟꯇ ꯑꯁꯣꯝꯗ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯈꯣꯡꯅꯤꯡ ꯈꯣꯡꯖꯁꯅꯨ, ꯀꯩꯗꯧꯕꯒꯦ? ꯈꯣꯡꯕ ꯌꯥꯕꯒꯤ ꯈꯣꯡꯂꯤꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯕꯗꯤ ꯍꯣꯔꯦꯟ ꯃꯣꯡꯃ ꯌꯨꯝꯖꯪꯕꯗ ꯆꯔꯥ ꯐꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯅꯤ꯫ ꯑꯩ ꯑꯁꯣꯝꯗ ꯆꯠꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯅꯨ ꯑꯗꯣ ꯄꯣꯂꯥꯡ ꯃꯆꯥꯗꯨ ꯄꯥꯏꯗꯨꯅ ꯀꯩꯕꯨꯜꯒꯤ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ, ꯑꯗꯨꯒ ꯌꯥꯔꯧꯁꯥꯅ ꯆꯤꯡꯂꯛ ꯃꯅꯨꯡꯗ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯏ꯫ ꯃꯗꯨꯕꯨ ꯇꯥꯕꯗ ꯊꯝꯕꯥꯜꯅꯨ ꯃꯍꯥꯛꯀꯤ ꯎꯄꯥꯏ ꯃꯄꯤꯕꯣꯛꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅꯨꯅ ꯃꯈꯣꯜ ꯑꯗꯨ ꯍꯧꯅ ꯃꯇꯥ ꯄꯦꯅꯨꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ, "ꯍꯣ ꯏꯇꯥ ꯄꯦꯅꯨ, ꯏꯇꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯅꯪꯕꯨ ꯄꯨꯔꯩ ꯃꯥꯏꯀꯩ ꯀꯗꯣꯝꯗꯕꯨ ꯂꯩꯕꯅꯣ? ꯄꯥꯝꯕ ꯀꯩꯔꯦꯟꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ꯭ꯔꯥ? ꯆꯦꯛꯂꯥ ꯀ꯭ꯋꯥꯛꯅ ꯀ꯭ꯋꯥꯈꯣꯡ ꯀꯥꯏꯅ ꯈꯣꯡꯂꯛꯂꯤꯕ? ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯂꯛꯂꯦ, ꯅꯪꯕꯨ ꯀꯗꯣꯝꯗ ꯂꯩꯕ꯭ꯔꯥ?" ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯦꯅꯨ ꯃꯍꯥꯛꯇꯤ ꯇꯥꯔꯝꯗꯦ, ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯄꯦꯅꯨ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯃꯍꯥꯛꯅ ꯍꯦꯛꯂꯤꯕ ꯁꯥꯡꯂꯧ ꯃꯊꯦꯜ ꯑꯗꯨ ꯍꯦꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯔꯨꯡ ꯍꯟꯖꯕꯅ ꯇꯤꯃꯦꯟꯇꯥ ꯂꯪꯈꯤꯕ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯗꯨ ꯃꯁꯥꯗ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯃꯅꯥꯛꯇ ꯍꯧꯕ ꯎꯄꯥꯜ ꯑꯃꯗ ꯌꯨꯡꯗꯨꯅ ꯄꯥꯜꯂꯤ꯫ ꯃꯗꯨꯗ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯊꯧꯁꯤꯜꯂꯦ ꯍꯥꯏꯕ ꯈꯪꯂꯦ, ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯄꯥꯝꯕꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯅꯨꯡꯂꯥꯏꯕꯁꯨ ꯈꯨꯗꯨꯡ ꯂꯤꯗꯨꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯁꯤꯗ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯗꯨ ꯀꯩꯕꯨꯜ ꯋꯥꯡꯃ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯃꯊꯟꯇ ꯂꯩꯔꯤꯕꯗꯨ ꯎꯔꯨꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯄꯦꯅꯨꯅꯤ꯫ ꯄꯦꯅꯨ ꯃꯤꯠꯃꯥꯡꯗ ꯄꯥꯝꯕ ꯀꯩꯔꯦꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯃꯤꯄꯥꯏꯈ꯭ꯔꯦ꯫ ꯄꯦꯅꯨꯗꯨ ꯃꯈꯣꯟ ꯊꯣꯛꯅ ꯂꯥꯎꯔꯛꯏ, "ꯏꯇꯥ ꯈꯣꯏꯅꯧ ꯊꯝꯕꯥꯜꯂꯣ, ꯅꯇꯥ ꯏꯅꯥꯛ ꯑꯁꯤꯗ ꯄꯥꯝꯕꯅ ꯉꯪꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ, ꯅꯇꯥ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯤꯇꯕꯨ ꯀꯟꯕꯤꯌꯨ, ꯍꯣ ꯏꯇꯥ!" ꯈꯪꯍꯧꯗꯦ ꯀꯩ ꯑꯗꯨꯅ ꯄꯦꯅꯨ ꯇꯝꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯄꯦꯅꯨ ꯑꯗꯨ ꯄꯥꯝꯕꯅ ꯁꯥꯊꯣꯛꯇꯝ ꯀꯩꯔꯦꯟꯅ ꯌꯥꯊꯣꯡ ꯂꯣꯟꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯑꯗꯨꯗ ꯈꯥꯡꯉꯨꯊꯛꯇ ꯊꯋꯥꯏ ꯊꯥꯔꯤ꯫ ꯄꯥꯝꯕ ꯀꯩꯔꯦꯟ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯃꯥꯏꯀꯩ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅꯨ ꯑꯗꯨ ꯃꯇꯝꯅ ꯃꯇꯥꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ, ꯍꯥꯏꯔꯛꯏ, "ꯏꯇꯥ ꯅꯪꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯀꯩꯕꯨꯜꯒꯤ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕꯗꯨꯕꯨ? ꯅꯇꯥ ꯑꯩ ꯂꯥꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜꯅꯨ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯃꯇꯥ ꯄꯦꯅꯨꯒꯤ ꯃꯐꯝꯕꯨ ꯊꯤꯔꯛꯏ꯫ ꯀꯧꯗꯨꯅ ꯊꯤꯔꯛꯄꯅ ꯎꯔꯦ ꯃꯃꯤꯠ ꯑꯗꯨꯅ ꯀꯩꯕꯨꯜꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯇꯥꯒꯤ ꯍꯛꯆꯥꯡꯅ ꯄꯣꯞ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯊꯝꯕꯥꯜꯅꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯃꯤꯕꯗꯨ ꯂꯩꯃꯥꯏꯗ ꯊꯛ ꯊꯥꯗꯔꯝꯂꯒ ꯃꯇꯥꯅ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯇꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ, ꯍꯥꯏꯔꯛꯏ, "ꯍꯣ ꯏꯇꯥ ꯄꯦꯅꯨ, ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯦ ꯏꯇꯥ, ꯅꯃꯤꯠꯇꯨ ꯄꯥꯡꯂꯣ." ꯊꯝꯕꯥꯜꯅꯨ ꯃꯇꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯗ ꯄꯥꯝꯕ ꯀꯩꯔꯦꯟꯒꯤ ꯃꯈꯨꯖꯤꯟꯅ ꯑꯁꯥꯡꯕ ꯑꯆꯧꯕ ꯑꯗꯨꯅ ꯁꯥꯃꯨ ꯍꯛꯆꯥꯡꯗ ꯊꯨꯝꯅ ꯈꯣꯠꯈꯤꯕꯒꯤ ꯃꯃꯤ ꯁꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ, ꯃꯈꯧꯔꯤꯗ ꯃꯈꯨꯠꯇ ꯁꯛꯐꯝ ꯇꯥꯔꯤꯕ ꯁꯥꯃꯨ ꯏꯅ ꯊꯣꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯈꯪꯂꯦ꯫ ꯊꯝꯕꯥꯜꯅꯨ ꯃꯇꯥꯕꯨ ꯌꯦꯡꯅ ꯇꯦꯡꯊꯥꯔꯛꯏ, "ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯅꯕꯤ, ꯌꯦꯂꯥꯡ ꯄꯦꯔꯨꯞ ꯊꯤꯕ ꯍꯥꯏꯕ꯭ꯔꯕꯨ ꯏꯇꯥꯒꯤ ꯌꯥꯕꯤ ꯊꯋꯥꯏ ꯑꯣꯏꯅ ꯊꯥꯔꯕ? ꯄꯥꯝꯕꯅ ꯁꯥꯊꯣꯛꯇꯝ ꯀꯩꯔꯦꯟꯅ ꯌꯥꯊꯣꯡꯂꯣꯟ ꯌꯥꯏꯕꯤ ꯊꯋꯥꯏꯕꯨ ꯊꯥꯔꯕꯀꯣ? ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯕꯨ? ꯅꯇꯥ ꯑꯩꯗꯤ ꯌꯦꯡꯉꯝꯗ꯭ꯔꯦ꯫ ꯁꯦ ꯍꯧꯒꯠꯂꯣ, ꯅꯇꯥ ꯑꯩꯅ ꯀꯧꯔꯤꯌꯦ, ꯃꯣꯡꯕ ꯌꯨꯝꯗ ꯍꯋꯥꯏꯔꯁꯤ, ꯀꯣꯔꯧꯅ ꯁꯤꯡꯈꯣꯡ ꯋꯥꯏꯁꯤꯟꯗ꯭ꯔꯤꯉꯩ, ꯁꯦ ꯍꯧꯒꯠꯂꯣ." ꯑꯗꯨꯕꯨ ꯄꯦꯅꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯐꯨꯅ ꯂꯩꯃꯥꯏꯗ ꯇꯨꯞ ꯂꯥꯎꯅ ꯂꯦꯡꯗꯅ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯋꯥꯏ ꯏꯅꯤꯟ ꯀꯔꯤꯁꯨ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯅꯨꯅ ꯃꯇꯥ ꯄꯦꯅꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯀꯞꯆꯩ꯫
ꯁꯣꯝꯗꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇꯅꯤ꯫ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯃꯍꯥꯛꯅ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯃꯥꯕꯨ ꯊꯤꯔꯛꯄꯗ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯂꯣꯠꯈꯤꯕ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗꯅꯤ꯫ ꯉꯥꯔꯨꯡ ꯍꯟꯖꯕꯅ ꯐꯝꯊꯣꯟ ꯄꯥꯏꯕ ꯄꯥꯈꯪ ꯃꯍꯥꯛꯅ ꯋꯥꯛꯌꯩ ꯍꯤ ꯑꯃ ꯇꯥꯎꯗꯨꯅ ꯂꯥꯏꯖ ꯏꯄꯥꯛ ꯇꯝꯂꯛꯂꯤ꯫ ꯍꯤꯔꯨꯕꯥꯛꯇ ꯂꯥꯡꯁꯨ ꯌꯥꯎꯔꯤ, ꯂꯣꯡꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯗ ꯀꯠꯀꯗꯕ ꯑꯣꯏꯕꯅ ꯉꯥ ꯐꯥꯕ ꯑꯗꯨ ꯂꯣꯡꯅ ꯊꯤꯟꯗꯨꯅ ꯐꯥꯔꯕꯗꯤ ꯏ ꯊꯣꯛꯄꯁꯨ ꯃꯌꯥꯏ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯗꯤ ꯌꯣꯛꯇꯨꯅ ꯊꯝꯒꯗꯕꯅ ꯂꯣꯡ ꯑꯗꯨꯅꯗꯤ ꯊꯤꯟꯗ꯭ꯔꯦ꯫ ꯂꯥꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯏꯃꯥꯏ ꯑꯗꯨꯗ ꯂꯪꯉꯤ꯫ ꯂꯥꯡ ꯑꯗꯨ ꯊꯥꯗꯨꯅ ꯂꯦꯝꯂꯩ ꯉꯥꯊꯧ ꯇꯥꯜꯂꯛꯏ꯫ ꯑꯁꯨꯝ ꯇꯥꯜꯂꯛꯄꯅ ꯏꯄꯥꯛ ꯏꯔꯦꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯥꯡ ꯑꯗꯨ ꯆꯤꯡꯈꯠꯄꯗ ꯂꯦꯝꯂꯩ ꯉꯥꯖꯥꯎ ꯑꯃ ꯊꯨꯔꯝꯃꯤ꯫ ꯂꯦꯝꯂꯩ ꯉꯥꯖꯥꯎ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯍꯤꯔꯨꯕꯥꯛꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯐꯥꯔꯤꯕ ꯉꯥ ꯑꯁꯤ ꯑꯆꯝꯕ ꯉꯥ ꯑꯃ ꯅꯠꯇꯦ꯫ ꯃꯕꯦꯝꯃ ꯂꯩꯁꯅꯥꯅ ꯄꯥꯈꯪꯕ ꯃꯥꯕꯨ ꯂꯥꯏꯖꯅꯨꯡꯗ ꯈꯣꯡꯕꯗ ꯂꯛꯈꯤꯕ ꯉꯥ ꯑꯗꯨꯅꯤ꯫ ꯉꯥ ꯑꯗꯨꯕꯨ ꯎꯕꯗ ꯉꯥꯔꯨꯡ ꯍꯟꯖꯕ ꯃꯁꯥ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯤꯛ ꯂꯩꯕ ꯑꯆꯧꯕ ꯉꯥꯁꯛ ꯐꯥꯕ ꯑꯁꯤꯅ ꯃꯅꯥ ꯃꯊꯨꯝ ꯐꯥꯏꯕ ꯐꯪꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯦꯝꯂꯩ ꯉꯥꯔꯝ ꯇꯥꯜꯂꯛꯄꯅ ꯉꯥꯔꯨꯡ ꯍꯟꯖꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯨꯕꯤ ꯂꯥꯏꯍꯤꯡ ꯅꯝꯂꯛꯂꯤ꯫ ꯃꯗꯨꯗ ꯉꯥꯔꯨꯡ ꯍꯟꯖꯕꯅ ꯀꯗꯣꯝꯗꯒꯤ ꯂꯥꯏꯍꯤꯡ ꯃꯅꯝꯅꯣ? ꯏꯔꯣꯜꯅꯨꯡꯗ ꯀꯔꯤꯕꯨ ꯂꯩꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯗꯨ ꯏꯔꯣꯜꯅꯨꯡꯗ ꯌꯦꯡꯂꯨꯏ꯫ ꯄꯥꯈꯪꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯝꯂꯩ ꯃꯇꯝ ꯆꯒꯨꯡꯅꯅ ꯏꯟꯅꯗꯨꯅ ꯏꯔꯣꯜꯅꯨꯡꯗ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯇꯨꯕꯤ ꯃꯔꯧ ꯆꯥꯎꯕ ꯃꯥꯅ ꯏꯔꯣꯜꯅꯨꯡꯗ ꯁꯥꯐꯣꯡꯂꯤ꯫ ꯃꯗꯨꯕꯨ ꯉꯥꯔꯨꯡ ꯍꯟꯖꯕꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯥꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯀꯤ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯗꯨ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯉꯛꯏ꯫ ꯃꯁꯥ ꯑꯗꯨ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯛꯏ꯫ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯋꯥꯛꯏ ꯍꯤ ꯑꯗꯨ ꯆꯦꯞꯊꯈ꯭ꯔꯦ꯫ ꯉꯥꯔꯨꯡ ꯍꯟꯖꯕꯗꯨ ꯏꯔꯣꯜꯅꯨꯡꯗ ꯖꯝ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯥꯔꯒ ꯍꯤꯔꯨꯕꯥꯛꯇ ꯍꯥꯞꯄ ꯂꯦꯝꯂꯩ ꯉꯥ ꯑꯗꯨꯁꯨ ꯏꯔꯣꯜꯅꯨꯡꯗ ꯑꯃꯨꯛ ꯆꯣꯡꯊꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯉꯥꯔꯨꯡ ꯍꯟꯖꯕꯗꯨ ꯊꯋꯥꯏ ꯊꯥꯔꯦ꯫ ꯀꯦꯒꯦ ꯉꯥꯃꯤ ꯑꯃꯅ ꯁꯅꯥꯄꯨꯡꯗ ꯈꯣꯡꯍꯧ ꯊꯤꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯄꯨ ꯅꯤꯡꯊꯧ ꯃꯥꯕꯨ ꯈꯨꯔꯨꯝꯖ ꯌꯋꯥ ꯆꯤꯡꯒꯣꯏꯔꯛꯏ꯫ ꯑꯩꯕꯨ ꯂꯣꯏꯕ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯂꯣꯏꯕ ꯂꯩꯃꯥꯕ, ꯅꯅꯥꯏ ꯑꯩꯍꯥꯛ ꯀꯦꯒꯦ ꯉꯥꯃꯤ ꯃꯆꯥꯅꯤ꯫ ꯅꯅꯥꯏ ꯑꯩꯅ ꯂꯣꯛꯇꯥꯛ ꯏꯃꯥꯏ ꯇꯥꯗꯨꯅ ꯋꯥꯡꯖꯤꯡ ꯄꯦꯄꯥꯟ ꯍꯨꯞꯐꯣꯏꯅꯕ ꯃꯇꯝꯗ ꯁꯅꯥ ꯀꯪꯂꯥꯗ ꯐꯝꯊꯣꯟ ꯅꯥꯏꯕ ꯑꯉꯝꯕ ꯉꯥꯔꯨꯡ ꯍꯟꯖꯕꯗꯣ ꯂꯣꯛꯇꯥꯛ ꯏꯔꯩꯌꯥꯏꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅ ꯇꯥꯎꯗꯨꯅ ꯂꯩꯕꯗꯣ ꯊꯦꯡꯅꯔꯨꯔꯦ꯫ ꯍꯤꯔꯨꯕꯥꯛꯇ ꯆꯤꯡꯈꯠ ꯃꯌꯨꯝ ꯇꯝꯅꯗꯤ ꯊꯤꯟꯖꯔꯨꯔꯦ꯫ ꯄꯥꯎ ꯑꯁꯦ ꯍꯥꯏꯖꯒꯦ ꯈꯟꯗꯨꯅ ꯁꯅꯥꯈꯥꯗꯕꯨ ꯇꯨꯕꯅꯤ꯫ ꯀꯔꯤ? ꯉꯥꯔꯨꯡ ꯍꯟꯖꯕꯕꯨ ꯂꯣꯛꯇꯥꯛꯇ ꯊꯋꯥꯏ ꯊꯥꯎꯔꯦ ꯍꯥꯏꯕ? ꯀꯔꯤꯅꯣ ꯄꯥꯎ ꯑꯁꯤꯕꯨ? ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯝꯕꯗꯣ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯅꯍꯥꯟꯅꯣꯡ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨꯗ ꯂꯣꯛꯇꯥꯛ ꯏꯃꯥꯏ ꯑꯃꯗ ꯄꯥꯔꯤ ꯑꯃꯅ ꯏꯉꯥꯡ ꯄꯥꯛꯇꯛꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ, ꯂꯣꯛꯇꯥꯛ ꯂꯥꯏꯖꯅ ꯏꯉꯥꯡ ꯃꯆꯨ ꯑꯣꯏꯈꯤꯕꯗꯣ ꯃꯁꯤꯕꯨ ꯅꯤꯡꯁꯤꯡ ꯃꯊꯃꯣꯏ ꯑꯗꯨꯗ ꯆꯤꯡꯅꯕ ꯀꯌꯥ ꯄꯣꯛꯂꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯡꯂꯥꯏꯕ ꯁꯔꯨꯡ ꯍꯟꯖꯕꯗꯣ ꯃꯃꯥꯏ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯟ ꯃꯔꯨ ꯂꯨꯛꯇꯨꯅ ꯁꯅꯥꯈꯥꯗ ꯆꯪꯖꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯁꯅꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯁꯔꯨꯡ ꯍꯟꯖꯕꯅ ꯁꯅꯥꯈꯥꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯔꯤ ꯂꯩꯔꯦ ꯏꯗꯥꯏꯔꯦꯟ? ꯆꯦꯡꯂꯧ ꯁꯛꯅ ꯏꯃꯛ ꯃꯛꯁꯤꯟ ꯑꯗꯨꯛ ꯆꯤꯟꯇꯥ ꯄꯨꯕ ꯃꯥꯏꯊꯣꯡꯗ ꯍꯥꯏꯌꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯍꯥꯏꯕꯕꯨ? ꯁꯔꯨꯡ ꯍꯟꯖꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯅꯥꯏ ꯁꯔꯨꯡ ꯍꯟꯖꯕ ꯑꯩꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯨꯞꯅ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎ ꯅꯩꯗꯨꯅ ꯀꯩꯕꯨꯜ ꯂꯝꯍꯥꯡ ꯐꯥꯎꯗꯨꯅ ꯁꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤ, ꯋꯥꯉꯝ ꯁꯥꯐꯝ ꯇꯥꯟꯕꯗ ꯁꯥꯈꯟ ꯁꯨꯅ ꯐꯥꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯁꯥ ꯃꯈꯜ 6ꯇꯤ ꯐꯥꯖꯗꯨꯅ ꯀꯪꯂꯥꯒꯤ ꯌꯥꯔꯧꯁꯪꯗ ꯄꯨꯟꯗꯨꯅ ꯊꯝꯖꯔꯤ꯫ ꯁꯥ ꯑꯃꯇꯪ ꯋꯥꯠꯂꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ? ꯌꯥꯔꯧ ꯁꯥꯈꯜ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯕ? ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤꯗꯗꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯗ ꯁꯥꯔꯦꯟ ꯆꯟꯒꯗꯕ ꯌꯥꯔꯧ ꯁꯥ ꯑꯁꯤꯗꯤ ꯂꯝꯂꯛꯀꯤ ꯁꯥ ꯈꯛꯇꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯌꯨꯝꯂꯛꯇ ꯂꯩꯕ ꯁꯥꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯥꯔꯦꯟ ꯆꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯕ? ꯁꯤꯟꯊꯥ ꯑꯁꯤꯗꯤ ꯁꯔꯨꯡ ꯍꯟꯖꯕ ꯅꯍꯥꯛꯇꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯄꯨꯒꯤ ꯀꯣꯅꯨꯡꯗ ꯐꯝꯕꯥꯜ ꯐꯝꯊꯣꯟ ꯄꯥꯏꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯐꯝꯊꯣꯟꯒꯤ ꯃꯁꯛ ꯃꯒꯨꯟ ꯉꯥꯛꯄ ꯉꯝꯗꯦ? ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯠꯂꯤꯕ ꯁꯥ ꯃꯈꯜ ꯑꯗꯨꯃꯛ ꯊꯤꯗꯨꯅ ꯐꯥꯗꯨꯅ ꯀꯪꯂꯥ ꯇꯝꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯅꯅꯥꯏ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯂꯥꯏꯕ ꯑꯗꯣ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯃꯄꯨꯒꯤ ꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯁꯅꯥ ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯝꯕꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤꯗ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯃꯍꯥꯛꯅ ꯀꯔꯝꯕ ꯇꯝꯂꯤꯕ?
Ngarong hanjaba nupasu loktakta taduna siri. Ngaramsuna fadre. Aduga amuksu sarung hanjaba nupa adusu yaroksa suna phaba ngamdre. Asumna oirabadi karamna Jingu Thangjing mangonda kattuna sarien changani. Wakan asi khanbada ningthawado tumpham chapam khangdre. Nongma mahakna Kairungbabu kauduna wa ma hairi. Kairungba phamnaiba. Ningthau aigi pai mapukning ase onthokna waredo. Jingu Thangjing mahakpu harauba haugadaba numiti hayeng tamangaire. Adubu haujik phauba ngaramsuna leitri, saramsuna fadri. Phaba ngamgani haibagi thajabadi leitre. Masibu karam taushige. Ningthaugi wafam aduda Kairungbana paumele. Iningthau sana aibungo. Kege silairomba ama tanaduna. Jingu leimang phamduna maibi lainau tahansi. Khoyum mapau lauduna karamba mapau chenge haibado tasi. Masibu kari kaibibage. Idaren achanba. Aduna hek pharagani. Ngasimak nangna maibi lainau tanaba silu. Kairungbu nupado ningthau yathang tunginna kege kanglapungda thawgaiba. Mahakna masak munna khangba. Nongpuklei mapan thoibi kaidongba amaibi kabuklegi manakta chattuna wafam ado hairure. Maduda maibi kabukleina khumlai. Is adudi wafam ase yamna lurena. Karamno sibo. Handaki Jingu Thangjing harauba sidi yamna sulugadori. Sagi saram ngagi ngaram suna phatriba hojik phauba. Kamdawgani asidi. Fare fare adudi. Kairungba ibungo. Aiga punna iningthaugi nakta khonglen khrasi. Asi haiduna amaibi kabukleiga Kairungbaga punna lakminnai. Sana konung changlaga kabuklei ado laton amagi mathakta phamthare. Makhutta iroinarakpa sarik pungjau adu paikhre. Ningthaubu khurumlamlaga amaibi kabuklei ado masado angauba pi amana kupsin khoyum mapau chenba haurai. Hai haya hai. Palem oibin nama aina kupak laikham ta na khoyum mapau chenbadi. Nongmai leima ima mahakna sumna hairido. Jingu Thangjing mahaki harauk saksen tamba thogdo kumai sanagadaba numit singbum kharani ta ngairedo. Asumna oire hairesu wangloi pungkoi asi phauba Jingu mangonda sarien chanaba saram suna phadrido. Lemlai ngaram suna taandrido. Haibiga tazau he. Yumda loiba sana, yumda yokpa lemlai ngana. Jingu aingonda mahut mareng sinba katpasu yaroido. Nama oibi aina koine asum yenglakpada asi masu uredo. Jingu magi masai oriba isai tarieta itin mapamasida. Angang pagtakna imu pampena na su uredo. Kege moyang ase awaturay maktanabu chien batari. Palem nama oibi aina pari imum singbukan biram geningduna. Kubak laikha tana yengbada asum na su hairido. Jingu maki mapam langda saram ngaram suna katuna. Saram janma ngamdrabadi sagi mahut tamba oiba kana amagi lurene mahut silau. Ngagi mahut imom oibi amagi tangza lurene mahut sinduna kalau. Jingu ngai famda sarien jala uko madudata pari imom singit hawai bukan biramge. Kege moirang laipak ase chahong ngahong manaihan biramge kunjaw lai jawa mahak tabu pina biramge. Asina sumadom dedo. Ngagi mahut sinduna sayen jangadaba imom oibi mahakado laisa singna chanbo oigadabani imom magi koloi mingna singen leiman loiraga nu haiba wahaya sina lomgadabani jenglok sa en minuza ama oigadabani aduga pari oiba mahakina thogda nungumbo oigadabani hai haya hai. Asumna maibi kabok leina lainau taduna iningthau sana mamangda khoyum mapau chenduna tahalledo. Khoyum mapau adubu tabada ningthau mahakti ngakpana loikhre thabak yeire. Adubu Jingu mahakna piba mapauni. Handakuma sigi harauba sinnangnaba saram ngaram suna piba ngamdrabadi amaibigi leifau asimak thabak oina pangthoktuna sangagi mahutta taibangi makoki luren asi katuna Jingu Thangjing mangonda sarien changadori. Kege kanglapungduda yaifung hanjabana magi yaifung adubu dangdang haiduna ahumlak yai. Haujikti kanglada dabar mifam haugadore. Ngasigi dabar asida onthokpa matau amada oigadore. Phamthon naiba angam athausing ado suna tillare sana ningthau moirang singthang khombasu sana phamba langda phamdengkhre.
ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯄꯥꯏꯕ ꯊꯃꯣꯏꯗꯤ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯈꯣꯏꯁꯥꯎꯅꯕ ꯀꯌꯥꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯪꯂꯥꯒꯤ ꯃꯤꯐꯝ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯃꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯂꯥꯂꯣꯏ ꯍꯟꯖꯕꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯁꯅꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯂꯥꯂꯣꯏ ꯍꯟꯖꯕꯅ ꯇꯥꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯁꯅꯥ ꯅꯥꯛꯇ ꯍꯦꯛꯇ ꯍꯪꯒꯠꯆꯔꯒꯦꯗꯣ꯫ ꯅꯍꯥꯟꯒꯤ ꯀꯪꯂꯥꯗ ꯈꯟꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯅꯥꯏ ꯂꯥꯂꯣꯏ ꯍꯟꯖꯕ ꯑꯩꯅ ꯉꯥꯔꯨꯡ ꯍꯟꯖꯕꯒꯤ ꯃꯔꯥꯟꯌꯥꯏ ꯇꯝꯅ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯄꯥꯎꯁꯦꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯥꯔꯨꯡ ꯍꯟꯖꯕꯅ ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯂꯦꯝꯂꯩ ꯉꯥꯈꯜ 8 ꯁꯨꯅ ꯉꯥꯒꯤ ꯉꯥꯔꯝ ꯊꯤꯕ ꯂꯣꯛꯇꯥꯛ ꯏꯃꯥꯏꯗ ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯂꯣꯛꯇꯥꯛ ꯏꯔꯦꯟ ꯏꯌꯥꯏꯗ ꯉꯥꯔꯨꯡ ꯍꯟꯖꯕꯗꯣ ꯁꯤꯗꯨꯅ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯁꯤꯕ?" ꯂꯩꯀꯥꯏ ꯂꯥꯛꯄꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦꯍꯦ ꯂꯥꯂꯣꯏ ꯍꯟꯖꯕ, ꯑꯩꯁꯨ ꯑꯗꯨꯝꯅ ꯄꯥꯎꯅꯥꯗꯣ ꯇꯥꯏꯅꯦꯍꯦ꯫ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯅꯣ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯅ ꯇꯁꯦꯡꯅ ꯆꯨꯝꯕ ꯊꯣꯛꯂꯝꯂꯕꯗꯤ ꯏꯅꯤꯡꯊꯧ ꯁꯅꯥ ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯒꯅꯤ ꯈꯟꯖꯩꯗꯣ." ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯃꯅ, "ꯍꯣꯏ, ꯑꯩꯁꯨ ꯄꯥꯎ ꯑꯁꯤ ꯏꯅꯥꯔꯦꯅ ꯇꯝꯗꯨꯅ ꯇꯥꯔꯦ꯫ ꯃꯁꯤꯕꯨ ꯇꯥꯕ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧ ꯑꯩꯒꯤ ꯄꯥꯏꯃꯗꯤ ꯍꯨꯏꯖꯣꯡ ꯂꯥꯡꯉꯤꯗꯣ ꯇꯣꯏꯅ ꯂꯥꯡꯇꯛꯅꯔꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯄꯨꯊꯥꯡꯈꯣꯛꯇꯒꯤ ꯆꯠꯅꯔꯛꯂꯕ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯁꯤꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯉꯝꯂꯣꯏꯗ꯭ꯔꯥ? ꯑꯁꯤꯇꯅꯤ ꯆꯤꯡꯅꯕ꯫ ꯍꯥ ꯏꯄꯨ ꯃꯥꯏꯆꯧꯕꯣꯔꯃꯅꯤ, ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ?" "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯍꯥꯟꯒꯤ ꯀꯪꯂꯥꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯈꯤꯕ ꯌꯥꯋꯥ ꯆꯤꯡꯈꯣꯏꯈꯤꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯉꯥꯔꯨꯡ ꯍꯟꯖꯕꯅ ꯂꯤꯈꯨꯟ ꯊꯤꯕ ꯐꯪꯗ ꯁꯤꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯃꯪꯂꯥꯟꯆꯥꯗ ꯇꯝꯕ ꯄꯥꯈꯪ ꯑꯣꯏꯕ ꯑꯃꯈꯛꯅ ꯏꯌꯥꯡ ꯄꯥꯛꯇꯛꯅ ꯏꯃꯨ ꯄꯝꯐꯦꯟꯅ ꯁꯤꯗꯨꯅ ꯁꯥꯃꯨ ꯏꯅ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯇꯤꯟꯈꯤꯕꯗꯣ, ꯃꯪꯂꯥꯟ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒ ꯈꯔꯗꯤ ꯆꯥꯅꯩ ꯈꯟꯖꯩ." "ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯅ ꯁꯔꯨꯡ ꯍꯟꯖꯕꯒꯤ ꯋꯥꯐꯝ ꯑꯃꯅꯤ꯫ ꯅꯨꯡꯂꯥꯏꯕ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯗꯨꯅ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎ ꯅꯩꯕꯗ, ꯀꯩꯕꯨꯜ ꯂꯝꯍꯥꯡ ꯁꯥꯗꯥꯟꯕꯗ ꯁꯔꯝ 8 ꯁꯨꯅ ꯐꯥꯕ ꯄꯨꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯌꯥꯋꯥ ꯆꯤꯡꯒꯣꯏꯔꯝꯃꯤꯗꯣ, ꯃꯁꯤꯅ ꯑꯃꯨꯛ ꯀꯝꯗꯧꯕ?" ꯋꯥꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯐꯝꯂꯅꯦ? ꯃꯍꯥꯛ ꯀꯪꯂꯥꯗ ꯐꯝꯊꯣꯟ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯁꯔꯨꯡ ꯍꯟꯖꯕ ꯐꯝꯊꯣꯟ ꯑꯁꯤ ꯃꯍꯥꯛꯀꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯐꯝꯊꯣꯟ ꯑꯁꯤꯒꯤ ꯃꯍꯥꯛꯅ ꯃꯒꯨꯟ ꯉꯥꯛꯇꯨꯅ ꯆꯠꯄ ꯇꯥꯏ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯐꯝꯊꯣꯟ ꯑꯁꯤ ꯊꯥꯗꯠꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯁꯔꯨꯡ ꯍꯟꯖꯕ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯕ ꯊꯧꯒꯥꯏ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯠꯅꯗꯨꯅ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯗꯥꯏꯇ ꯑꯣꯏꯒꯗꯕꯅꯤ." ꯃꯗꯨꯗ ꯈꯨꯟꯈꯥꯒꯤ ꯂꯣꯏꯖ ꯂꯥꯛꯄꯅ ꯑꯃꯨꯛ ꯇꯦꯡꯕꯥꯟ ꯁꯜꯂꯛꯏ, "ꯏꯅꯤꯡꯊꯧ ꯁꯅꯥ ꯃꯣꯏꯔꯥꯡ ꯃꯄꯨ, ꯅꯅꯥꯏꯅ ꯍꯥꯏꯖꯕꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯊꯣꯛꯂꯕꯁꯨ ꯉꯥꯛꯄꯤꯌꯨ, ꯇꯥꯕꯤꯌꯨ꯫ ꯁꯦꯅꯥꯄꯇꯤ ꯑꯉꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯆꯨꯝꯕꯅꯤ꯫ ꯀꯪꯂꯥꯗ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯕ ꯐꯝꯊꯣꯟ ꯑꯃ ꯄꯥꯏꯔꯒ ꯐꯝꯊꯣꯟ ꯑꯗꯨꯒꯤ ꯃꯒꯨꯟ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯈꯨꯗꯛꯇ ꯃꯐꯝ ꯂꯥꯡ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕ ꯑꯁꯦ ꯅꯪꯅꯕꯒꯤꯗꯃꯛꯇ ꯁꯥꯌꯦꯟ ꯆꯟꯕ ꯅꯪꯅꯕ ꯁꯥꯔꯝ 8 ꯁꯨꯅ ꯀꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯍꯌꯦꯡꯒꯤ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯂꯝꯗꯝꯅꯈꯤꯅꯤ꯫ ꯏꯅꯤꯡꯊꯧ ꯁꯅꯥ ꯋꯥꯈꯜ ꯇꯧꯕꯤꯌꯨ." ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯩꯔꯨꯡꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯍꯥꯟꯒꯤ ꯁꯅꯥ ꯃꯃꯥꯡꯗ ꯃꯥꯏꯕꯤ ꯂꯥꯏꯅꯧ ꯇꯥꯍꯟꯈꯤꯕ ꯈꯨꯌꯨꯝ ꯃꯄꯥꯎ ꯆꯦꯜꯍꯟꯈꯤꯕ ꯌꯥꯋꯥ ꯄꯨꯝꯕ ꯑꯗꯨꯁꯨ ꯉꯁꯤ ꯀꯪꯂꯥ ꯄꯨꯡꯖꯥꯎꯗ ꯑꯉꯝ ꯑꯊꯧꯁꯤꯡ ꯄꯨꯟꯅ ꯇꯤꯜꯂꯤꯉꯩꯁꯤꯗ ꯌꯥꯋꯥ ꯐꯤꯡꯒꯩ ꯁꯦꯡꯍꯧꯔꯁꯤꯗꯣ꯫ ꯇꯥꯔꯕ꯭ꯔꯥ ꯑꯉꯝꯕꯁꯤꯡ? ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯑꯃꯕꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯃꯥꯡ ꯊꯛꯀꯤ ꯀꯨꯝꯖꯥ ꯍꯔꯥꯎꯕꯁꯤꯡꯒ ꯃꯥꯟꯅꯔꯣꯏꯗꯧꯕꯒꯤ ꯃꯃꯤꯕꯨ ꯎꯔꯤ꯫ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯩꯒꯦꯄꯨꯡꯒꯤ ꯁꯂꯩꯔꯣꯝꯕꯤ ꯃꯥꯏꯕꯤ ꯂꯥꯏꯅꯧ ꯇꯥꯕꯤ ꯅꯣꯡꯃꯥꯏ ꯂꯩꯃ ꯏꯃꯥ ꯃꯍꯥꯛꯀꯤ ꯈꯨꯌꯨꯝ ꯃꯄꯥꯎꯕꯨ ꯇꯥꯕꯗ ꯑꯣꯟꯊꯣꯛꯄ ꯃꯄꯥꯎ ꯑꯃꯕꯨ ꯌꯥꯋꯥ ꯆꯤꯡꯒꯣꯏꯔꯝꯃꯤꯗꯣ꯫ ꯍꯧꯖꯤꯛ ꯑꯁꯤꯗꯤ ꯉꯥꯔꯨ ꯍꯟꯖꯕꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯃꯥꯡ ꯌꯥꯏꯊꯣꯡ ꯀꯨꯝꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯅꯥ ꯑꯃꯅ ꯂꯦꯝꯂꯩ ꯉꯥꯔꯝ ꯁꯨꯅꯁꯨ ꯇꯥꯟꯗ꯭ꯔꯤ꯫ ꯑꯗꯨꯒ ꯁꯔꯨꯡ ꯍꯟꯖꯕ ꯃꯍꯥꯛꯁꯨ ꯁꯥꯈꯜ ꯁꯨꯅ ꯐꯥꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯑꯗꯨꯕꯨ
ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯗꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯩꯅ ꯑꯃꯨꯛꯇꯪ ꯈꯣꯌꯨꯝ ꯃꯄꯥꯎꯅ ꯀꯔꯤ ꯍꯥꯏꯕꯕꯨ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕꯗ ꯑꯣꯟꯊꯣꯛꯄ ꯋꯥꯐꯝ ꯈꯔꯕꯨ ꯍꯥꯏꯔꯛꯏꯗꯣ꯫ ꯁꯥꯒꯤ ꯃꯈꯜ 3 ꯁꯨꯅ ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯀꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯊꯧꯗꯣꯛꯅꯨꯡꯒꯨꯝꯕ ꯑꯣꯏꯒꯤ ꯂꯝꯗꯥꯡꯒꯨꯝꯕ ꯑꯃꯒꯤ ꯇꯥꯡꯖꯤꯂꯨꯔꯦꯟꯕꯨ ꯀꯛꯇꯨꯅ ꯆꯤꯡꯉꯨ ꯂꯥꯏꯗ ꯁꯔꯦꯟ ꯆꯠꯂꯧ, ꯑꯗꯨꯒ ꯉꯥ ꯃꯈꯜ 3 ꯁꯨꯅ ꯀꯠꯄ ꯉꯝꯗ꯭ꯔꯒꯅ ꯀꯦꯒꯦ ꯅꯤꯉꯣꯜ ꯂꯩꯁꯥꯕꯤ ꯀꯣꯂꯣꯏꯃꯤꯡꯅ ꯁꯤꯡꯉꯦꯟ ꯂꯩꯔꯥꯡꯗ ꯅꯨꯅ ꯂꯣꯝꯕ ꯑꯃꯒꯤ ꯇꯥꯡꯖꯤꯂꯨꯔꯦꯟ ꯂꯧꯗꯨꯅ ꯑꯅꯤ ꯑꯗꯣ ꯄꯨꯟꯅ ꯁꯩꯔꯦꯟ ꯆꯠꯂꯛꯎ꯫ ꯃꯗꯨꯗꯇ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯁꯦ ꯆꯥꯍꯣꯡ ꯉꯥꯍꯣꯡꯍꯟꯒꯦ, ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯉꯨ ꯃꯄꯥꯎ ꯐꯥꯎꯔꯛꯏꯗꯣ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ ꯑꯉꯝꯕꯁꯤꯡ? ꯍꯟꯗꯛꯀꯤ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯑꯉꯝꯕꯁꯤꯡ ꯑꯗꯨꯗꯤ ꯃꯤꯄꯥꯏꯕ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯥꯏꯆꯧ ꯕꯣꯔꯃꯅꯤꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯌꯦꯡꯕꯤꯌꯨ, ꯄꯨꯊꯪꯈꯣꯛꯇꯒꯤ ꯆꯠꯅꯔꯛꯂꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯔꯤꯛ ꯄꯨꯡꯖꯥꯎ ꯄꯥꯏꯗꯨꯅ ꯂꯩꯃꯥꯡ ꯐꯝꯗꯨꯅ ꯐꯥꯎꯈꯤꯕ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯆꯨꯝꯕꯃꯛꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯃꯔꯝꯗꯤ ꯍꯟꯗꯛꯀꯤ ꯀꯨꯝ ꯑꯁꯤꯗꯗꯤ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯔꯛꯄ ꯂꯤꯛꯂꯝ ꯑꯃ ꯏꯀꯥꯏ ꯀꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯥꯏꯕꯗꯤ ꯁꯥꯁꯨ ꯃꯈꯜ ꯁꯨꯅ ꯐꯥꯕ ꯉꯝꯗ꯭ꯔꯦ, ꯉꯥꯁꯨ ꯃꯈꯜ ꯁꯨꯅ ꯐꯥꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯆꯍꯤ ꯈꯔꯗꯁꯨ ꯑꯗꯨꯃꯛ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯊꯣꯛꯈꯤꯕꯒꯤ ꯋꯥꯐꯝ ꯂꯩ꯫ ꯋꯥꯐꯝ ꯑꯁꯤꯗꯅꯤ ꯑꯗꯨꯉꯩ ꯃꯣꯏꯔꯥꯡꯒꯤ ꯑꯊꯧꯕ ꯑꯋꯥꯡ ꯄꯟꯊꯧ ꯉꯥꯛꯄ ꯀꯛꯑꯦꯟ ꯁꯨꯖ ꯑꯉꯝꯕꯒꯤ ꯋꯥꯐꯝꯗꯣ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯣꯏꯔꯛꯂꯕꯗ ꯀꯦꯒꯦ ꯅꯤꯡꯊꯧꯅ ꯋꯥꯛꯃ ꯃꯥꯏꯕꯤꯕꯨ ꯀꯧꯗꯨꯅ ꯈꯣꯌꯨꯝ ꯃꯄꯥꯎ ꯆꯦꯜꯍꯟꯕꯗꯣ, ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯐꯥꯎꯔꯛꯄ ꯃꯄꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯅꯩ꯫ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯃꯕꯨ ꯁꯥꯒꯤ ꯃꯍꯨꯠ ꯉꯥꯒꯤ ꯉꯥꯔꯦꯡ ꯁꯤꯟꯗꯨꯅ ꯆꯤꯡꯉꯨ ꯂꯥꯏꯗ ꯃꯪꯀꯠ ꯇꯝꯕ, ꯁꯔꯦꯟ ꯆꯟꯕ, ꯇꯨꯝꯈꯣꯡ ꯏꯔꯥꯠꯄ, ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯍꯟꯕ, ꯂꯩꯔꯣꯟꯅꯨꯡꯗ ꯐꯨꯝꯖꯤꯟꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯁꯦ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯧꯅꯔꯝꯃꯤꯗꯣ꯫ ꯃꯗꯨꯅꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯗꯨꯅ ꯂꯩꯐꯥꯎ ꯐꯥꯎꯔꯤꯕꯁꯦ꯫ ꯂꯩꯀꯥꯏ ꯂꯥꯛꯄꯅ, "ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯂꯦꯝꯂꯩ ꯉꯥꯈꯟꯒꯤ ꯃꯍꯨꯠ ꯀꯦꯒꯦ ꯃꯆꯥ ꯃꯃꯣꯝ ꯀꯅꯥꯅ ꯉꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯒ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯒꯅꯤ? ꯑꯃꯥꯏꯕꯤ ꯂꯩꯕꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯑꯗꯨꯗ ꯁꯤꯡꯉꯦꯟ ꯂꯩꯔꯥꯡꯒꯤ ꯃꯃꯤꯡꯗ ꯅꯨꯅ ꯂꯣꯝꯕ ꯍꯥꯏꯔꯤꯗꯣ, ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯕꯨ ꯑꯣꯏꯔꯤꯕ?" ꯂꯥꯂꯣꯏ ꯍꯟꯖꯕꯅ, "ꯑꯉꯝꯕꯁꯤꯡ, ꯑꯩꯅ ꯈꯪꯕ ꯀꯦꯒꯦ ꯅꯤꯉꯣꯜ ꯃꯆꯥ ꯑꯃꯈꯛꯇꯤ ꯂꯩꯗꯣ꯫ ꯃꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯅ ꯊꯝꯕꯥꯜꯅꯨ ꯍꯥꯏꯅ ꯀꯧꯏꯗꯣ꯫ ꯀꯦꯒꯦ ꯉꯥꯡꯂꯧ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯆꯤꯡꯅꯔꯦꯗꯣ꯫ ꯁꯅꯥ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇ ꯆꯪꯕꯤꯌꯨ." ꯂꯥꯂꯣꯏ ꯍꯟꯖꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯑꯉꯝꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯄꯨ ꯂꯥꯛꯄꯅ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦꯍꯦ ꯂꯥꯂꯣꯏ ꯍꯟꯖꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯇꯁꯦꯡꯅ ꯂꯩꯔꯕꯗꯤ ꯅꯤꯉꯣꯜ ꯑꯗꯨꯃꯛ ꯑꯣꯏꯔꯝꯕ ꯇꯥꯏ." ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯝꯕꯅ, "ꯑꯗꯨꯗꯤ ꯂꯥꯂꯣꯏ ꯍꯟꯖꯕ, ꯅꯪꯅ ꯊꯨꯅꯃꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯒꯦꯔꯥ ꯆꯤꯡꯒꯦꯔꯥ ꯇꯧꯔꯒ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯎ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯀꯟꯕ ꯌꯥꯊꯪꯅꯤ ꯍꯥꯏꯌꯨ." "ꯍꯣꯏ, ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯁꯥꯒꯤ ꯋꯥꯔꯝ ꯑꯁꯤꯅ ꯑꯃꯨꯛ ꯀꯝꯗꯧꯕ? ꯁꯥ ꯃꯈꯜ ꯁꯨꯗ꯭ꯔꯕꯗꯤ ꯀꯔꯝꯕ ꯑꯣꯏꯒꯤ ꯂꯝꯗꯥꯡꯅ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯒꯅꯤ?" ꯃꯥꯏꯆꯧ ꯕꯣꯔꯃꯅꯤꯅ, "ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯍꯔꯥꯎꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤ꯫ ꯁꯥ ꯉꯥꯒꯤ ꯃꯍꯨꯠ ꯇꯥꯏꯕꯪ ꯃꯤꯅ ꯂꯣꯏꯅ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯒꯗꯧꯔꯤ꯫ ꯑꯍꯣꯏꯅꯗꯨꯝ ꯃꯁꯤꯕꯨ ꯉꯝꯂꯕꯗꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯁꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕꯗꯤ ꯁꯣꯏꯔꯣꯏꯁꯦ꯫ ꯏꯅꯤꯡꯊꯧ, ꯁꯅꯥ ꯋꯥꯈꯜ ꯇꯧꯕꯤꯌꯨ꯫ ꯁꯔꯨꯡ ꯍꯟꯖꯕꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯂꯨꯗꯧꯔꯤꯀꯣ ꯏꯅꯤꯡꯊꯧ." ꯃꯗꯨꯗ ꯂꯩꯀꯥꯏ ꯂꯥꯛꯄꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯃꯁꯥꯅ ꯄꯥꯏꯕ ꯐꯝꯊꯣꯟꯒꯤ ꯃꯒꯨꯟꯕꯨ ꯆꯞ ꯆꯥꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯆꯩꯔꯥꯛꯇꯤ ꯃꯍꯥꯛ ꯃꯁꯥꯅ ꯐꯪꯖꯕ ꯇꯥꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯌꯥꯋꯥꯁꯦ ꯏꯀꯥꯏ ꯍꯦꯛ ꯀꯥꯏꯗꯕ꯭ꯔꯛ ꯃꯥꯜꯂꯤ꯫ ꯁꯔꯨꯡ ꯍꯟꯖꯕ ꯃꯥꯅ ꯁꯥ ꯃꯈꯜ ꯁꯨꯅ ꯐꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯨꯔꯦꯜ ꯑꯗꯨ ꯑꯣꯏꯅ ꯀꯛꯇꯨꯅ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯩꯃꯥꯡꯗ ꯁꯔꯦꯟ ꯆꯟꯕ ꯇꯥꯏ꯫ ꯃꯁꯦ ꯇꯧꯐꯝ ꯊꯣꯛꯏꯗꯣ." ꯂꯩꯀꯥꯏ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯥꯎꯒꯠꯅꯩ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯝꯕ ꯑꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯄꯨꯟꯅ ꯂꯦꯞꯈꯤꯕꯅ ꯅꯤꯡꯊꯧ ꯆꯤꯡꯊꯪꯈꯣꯝꯕꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯉꯥꯒꯤ ꯃꯍꯨꯠ ꯁꯥꯒꯤ ꯃꯍꯨꯠ ꯇꯥꯏꯕꯪ ꯃꯤꯅ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯒꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀꯪꯂꯥ ꯃꯤꯐꯝ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡꯒꯤ ꯀꯦꯒꯦ ꯀꯩꯊꯦꯜ ꯑꯗꯨꯗꯅꯤ ꯂꯨꯛꯃꯥꯏ ꯄꯥꯜꯂꯤꯕꯤ ꯁꯈꯤꯊꯣꯝꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ
nupi ani leptuna wari sanari maduda Sakitombina mana ado thangatuna makoina sanariba wari ado munna tarui nupi amana asumna pauk tami Ije onthokpagi wafam haidunida aigi chanupa haldo Kanglada laloi hanjaba thogai pubani ngasise Kanglada mifam tawba mali maduda mahakna haibabu Jingu thangjing lai haraugadabasu ngasi hayeng ta ngairi adubu ngarung hanjabasu nga pharamda loktak pata sidun leiramle aduga sarung hanjabasu hauzik phauba samakal suna phaba ngamdri haihobi asum haina paudamido potpham phamlibi nupi aduna dak hekta hairei adudi inaw kamdauba nati handaki thangjing harauba sidi aina tabada saram taret ngaram taret suna katkadabani haina tai harauba sina hayeng hakchita ngairaba kana sida hauzik phauba sayen chanaba posaksing ado suna phaba ngamdraba adudi kamdauba tare hainawi haibage makoina ngangna saknaribasing ase Sakitombina munna adumak tari potpham mamangda leptuna pau tamlibi nupi aduna pau makha tana hairei ho ningthongna maibi leimang phamanduna jingu mapau lobada sagi mahut yeki lamdang oiba pakhang amana mahut silo aduga ngagi mahutana oigi lamdang oibi amana mahut silo hayene ludoriko wafamase kege wathokpu oigedra khangdeda munna watarambi Sakitombina marak thatuna hangloi ibemase adodi mahut marong siliba silibi makoising adudi masak maming tai haibra hoi tai haye aduda anga mathosing wafam amada yanakre hai sumdoba jani se sarung hanjabana samakhal suna phaba ngamdrabadi sagi mahut mahaki oina jingu laida saren changani hai aduga ngarung hanjabagi mahak adudi amang yaithong kumkhrabanina mahaki mahut kege ningol lesabi koloi minglena singen leirang minglenabi aduga madugi tungda nuna lombi amana soiphadana mahut maring singani haihowi hai wafam adubo hek tabada Sakitombidi mathamoido thak thak nikre machin aduda khanghauduna soli thambalno Sakitombi mamai ado satlai thoki potphamda thamliba poche sing ado thuna loiseli mamai mamit ado ngaksingkre yengbada awa potlumna matau sumali walang amata ngangdana Sakitombi ado popham adudagi haugat thuna yangna mayum tamna chatkre matau adubu ubada popham thangnana phamlibi nupi aduna haihowi karino Sakitombi asina hobe mayumda chencha chakribasina asi hek haibaga wakhan aduda karigumba ama khanglai machin aduda haidorai hoini he Sakitombigi amata pokchebi machanupi amakhak laiko mamingna thambalno haujita laamba nupi aduna hairambadubu singen lairanga koloi minglen manabaduga nuna lomba amana ngagi mohut mareng sinduna sayen changani haiba nupi ado mamit mana yumkhatuna laikre Sakitombi ado mihun ado dangdang chonge mayum tamna chencha chatlaga lakpana haujikti mayumda yore mangonda machanupina phisakonda phamduna phi saribadu ure Sakitombi machagi manakta thuna sangsili phi saduna leibi thambalnu ado mamagi matau adu ubada pakhatpa masu yaure phi sabadu toktuna mamabu yengduna hairai kadaure ima ipa pakhalabadi kaithena ngana kumlakliba sina karigino nati nahan khaiga iman manadriba sibo kadauba yaurage base Sakitombi do mihuni khongjen adu phajeli manakta phamlibi machanupi thambanugi chenglausak ado munni yengjai aduga mitudagi pirang ado tapna sintharai madubu ubada thambalnudi mathwaidi wazari amukasu hairi ima nangbu kari tawrabage karigino nangna kaplibabu se imana haininglibado mayek sengna amukta haibiyo machagi matau aduda amukasu Sakitombi ado hage khaliba wafam ase haidokpa ngamjade adubo haidabadi yadre mahakna kaithendagi tarakhiba pau pumnamak ado machanupigi maphamda loina liduna tamle pau asibu tamlaga Sakidu kapche thambalnu mamana tamlakliba pau asibu taraga mathwaidu wajare pau asibu chumlibara
ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯁꯤꯡꯌꯦꯟ ꯂꯩ ꯍꯥꯏꯔꯤꯕ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯃꯥꯟꯅꯕ ꯍꯥꯏꯕꯕꯨ ꯀꯦꯒꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯇꯣꯞꯄ ꯅꯤꯉꯣꯜ ꯀꯅꯥ ꯑꯃꯁꯨ ꯂꯩꯔꯝꯕ ꯇꯥꯏ ꯈꯟꯗꯣꯛꯇꯨꯅ ꯃꯃꯥꯕꯨ ꯀꯞꯂꯤꯕꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯏꯃꯥ, ꯁꯦ ꯀꯞꯂꯒꯅꯨ, ꯀꯔꯤꯒꯤꯅꯣ ꯋꯥꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯕꯕꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯀꯦꯒꯦ ꯅꯤꯄꯥꯜꯅ ꯀꯣꯟꯕ ꯂꯩꯀꯥꯏꯅꯤ, ꯑꯁꯨꯛ ꯆꯥꯎꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯃꯥꯟꯅꯕ ꯅꯨꯄꯤꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯃꯤꯡ ꯆꯥꯟꯅꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯑꯩ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯁꯦ, ꯁꯦ ꯀꯞꯂꯒꯅꯨ, ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯑꯁꯤꯗ꯫ ꯊꯝꯕꯥꯜꯅꯨ ꯃꯆꯤꯟ ꯂꯩꯌꯦꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯕ ꯁꯥꯔꯕꯁꯨ ꯃꯊꯃꯣꯏ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯋꯥꯖꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯂꯥꯏꯕꯒ ꯊꯝꯕꯥꯜꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯥꯟꯅꯒꯤ ꯎꯅꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯎꯅꯔꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯜꯂꯤ, ꯋꯥꯁꯨ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯄꯥꯎ ꯄꯨꯝꯕ ꯑꯁꯤ ꯅꯨꯡꯂꯥꯏꯕꯁꯨ ꯊꯝꯕꯥꯜꯅꯨꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯅ ꯀꯦꯒꯦ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯂꯕꯒꯤ ꯇꯨꯡꯗ ꯅꯨꯡꯂꯥꯏꯕꯅ ꯍꯥꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜꯅꯨ, ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯛ ꯂꯩꯁꯤꯟꯕꯗꯤ? ꯀꯔꯤꯒꯤꯗꯃꯛ ꯅꯤꯉꯣꯜ ꯄꯨꯛꯅꯤꯡ ꯑꯗꯨꯅ ꯑꯗꯨꯛ ꯍꯥꯛꯅ ꯍꯛꯆꯤꯟꯅ ꯈꯟꯖꯤꯟ ꯑꯋꯥ ꯄꯣꯠꯂꯨꯝꯅꯔꯤꯕꯅꯣ? ꯁꯦ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯩꯁꯤꯜꯂꯛꯎ, ꯅꯪꯒꯤꯗꯃꯛꯇ ꯅꯁꯥꯕꯤ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯅꯨꯡꯂꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯊꯝꯕꯥꯜꯅꯨ ꯑꯗꯣ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯇꯞꯅ ꯆꯦꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯗꯨꯗ ꯅꯨꯡꯂꯥꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯞꯂꯕ꯭ꯔꯣ? ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯀꯐꯩꯗꯤꯁꯦ, ꯀꯞꯀꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ, ꯁꯤꯔꯕꯁꯨ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯅꯪꯒꯤ ꯅꯃꯥꯡ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯊꯝꯕꯥꯜꯅꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯈꯨꯝꯂꯛꯏ꯫ ꯆꯤꯡꯎ ꯈꯣꯌꯨꯝ ꯃꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗꯀꯣ, ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯣꯜꯂꯕꯤ ꯅꯨꯖ ꯑꯩꯉꯣꯟꯗ ꯇꯝꯕꯤꯔꯤꯕ ꯅꯣꯡꯗꯝ ꯑꯁꯤꯕꯨ? ꯆꯤꯡꯎ ꯃꯌꯥ ꯊꯪꯅ ꯀꯟꯈꯤꯕꯅ, ꯅꯤꯡꯊꯧ ꯑꯉꯝꯕꯁꯤꯡꯒꯤ ꯋꯥꯔꯛ ꯆꯩꯖꯦꯠꯅ ꯍꯦꯟꯈꯤꯕꯅ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯣꯡꯗꯝ ꯊꯤꯕꯤ ꯑꯩꯕꯨ ꯑꯁꯨꯝꯃꯛ ꯃꯈꯣꯏꯅ ꯄꯤꯕ ꯆꯩꯔꯥꯛ ꯑꯗꯨꯗ ꯌꯥꯈ꯭ꯔꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯝꯕꯥꯜꯅꯨ ꯑꯗꯣ ꯀꯞꯄ ꯂꯦꯞꯇꯦ꯫ ꯇꯁꯦꯡꯅ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯇꯨꯅꯗ ꯂꯩꯔꯕꯅꯤ꯫ ꯅꯨꯡꯂꯥꯏꯕꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯗꯨꯛ ꯍꯥꯛꯅ ꯋꯥꯔꯤꯕꯗꯤ, ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦꯗ, ꯁꯔꯨꯡ ꯍꯟꯖꯕ ꯐꯝꯊꯣꯟꯁꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯍꯥꯛꯇꯤ꯫ ꯃꯈꯥ ꯇꯥꯅ ꯋꯥꯏꯔ ꯁꯥꯊꯧꯁꯨ ꯂꯩꯔꯔꯣꯏ, ꯁꯥ ꯃꯈꯜ ꯁꯨꯅꯁꯨ ꯐꯥꯔꯔꯣꯏ, ꯃꯗꯨꯒꯤ ꯃꯍꯨꯠ ꯏꯁꯥꯕꯤ ꯅꯪꯒꯤ ꯅꯃꯥꯡ ꯊꯥꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯡꯖꯤꯡ ꯂꯥꯏꯗꯕꯨ ꯅꯣꯛꯅ ꯅꯣꯛꯅ ꯀꯠꯆꯔꯒꯦ꯫ ꯑꯩꯗꯤ ꯆꯦꯜꯂꯕꯁꯨ ꯍꯤꯡꯂꯔꯣꯏ, ꯆꯦꯟꯁꯨ ꯆꯦꯜꯂꯔꯣই, ꯆꯤꯡꯎ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝ ꯑꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯖꯔꯒꯦ꯫ ꯌꯥꯗꯦ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯁꯥꯕꯤ, ꯁꯤꯔꯕꯁꯨ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯑꯩ ꯏꯇꯣꯝꯇ ꯊꯥꯖꯈꯤꯒꯦ꯫ ꯄꯥꯝꯃꯨꯕ ꯅꯍꯥꯛꯇꯤ ꯑꯃꯨꯛꯀ ꯍꯟꯅ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎ ꯅꯩꯗꯨꯅ ꯀꯩꯕꯨꯜ ꯂꯝꯍꯥꯡ ꯐꯥꯎꯗꯨꯅ ꯁꯥ ꯃꯈꯜ ꯁꯨꯕ ꯊꯧꯔꯥꯡꯕꯤꯈꯣ꯫ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯩꯒꯤꯗꯃꯛ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯄꯥꯝꯃꯨꯗ꯭ꯔꯥ? ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯔꯒ ꯀꯔꯝꯅ ꯃꯑꯣꯡ ꯐꯥꯒꯅꯤ? ꯅꯪꯅ ꯆꯠꯈ꯭ꯔꯒ ꯀꯔꯝꯅ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯒꯗꯣꯏꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯁꯨ ꯉꯝꯂꯣꯏ, ꯑꯗꯨꯅ ꯅꯪꯅ ꯆꯠꯄ ꯃꯐꯝꯗ ꯑꯩꯁꯨ ꯆꯠꯀꯅꯤ, ꯅꯪꯅ ꯁꯤꯕ ꯃꯐꯝꯗ ꯑꯩꯁꯨ ꯁꯤꯒꯅꯤ꯫ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯩꯔꯩꯕꯥꯛꯇꯗꯤ ꯅꯪꯒ ꯁꯣꯏꯗꯅ ꯊꯨꯡꯅꯖꯒꯦ꯫ ꯃꯁꯤ ꯃꯇꯥꯡꯗꯤ ꯍꯦ ꯆꯤꯡꯎ ꯊꯥꯡꯖꯤꯡ, ꯅꯪꯇꯅ ꯈꯪꯕꯤꯌꯨꯀꯣ꯫ ꯅꯨꯡꯂꯥꯏꯕꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯝꯕꯥꯜꯅꯨ ꯑꯗꯣ ꯃꯅꯥ ꯑꯅꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯡꯂꯥꯏꯕꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨꯕꯨ ꯃꯦꯟꯁꯤꯜ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯩ꯫ ꯃꯤꯠꯀ ꯆꯥꯟꯅꯈꯤ꯫ ꯃꯨꯟꯅ ꯌꯦꯡꯅꯔꯤꯕ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯗꯒꯤ ꯇꯔꯪ ꯂꯥꯏꯖꯅ ꯏꯍꯧꯗꯨꯅ ꯃꯥꯏꯊꯣꯡ ꯇꯝꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯌꯨꯛꯅꯤ꯫ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯃꯍꯥꯛꯀꯤ ꯍꯔꯥꯎ ꯆꯥꯛꯁꯦꯟ ꯇꯝꯕ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯈꯤꯒꯗꯧꯔꯦ꯫ ꯑꯌꯨꯛ ꯑꯁꯤꯗ ꯁꯈꯤꯇꯣꯝꯕꯤꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯦꯞꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯂꯥꯂꯣꯏ ꯍꯟꯖꯕꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅꯤ꯫ ꯂꯥꯂꯣꯏ ꯍꯟꯖꯕꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯜ ꯑꯗꯨ ꯍꯧꯅ ꯀꯧꯔꯛꯏ꯫ ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯥ? ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯏꯌꯦ, ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ꯫
Imung adudagi Sakitombina mang tharaga tungdana machanupi Thambalnu inaduna tapna tholaki. Sakitombina sumangda lepliba nupa anibu yengduna hairaki. Ibungo ani, kari leibirabagi? Laloi hanjabana khummi. Ima ibema, aikhoi si Kangla konungdagini, iningthawna tharakpani. Ima khoisu ningthawkondagi thokiba wafam ado soidana taramlagani haiba khanjai. Aduna ngasi ase iningthawgi sanayathang puduna imagi chanupi Thambalnubu lawba laklibani. Kari, aigi chabu lawba lakpa? Yaroi, madu yaroi. Aigi cha pukhiba yaroi. Asi hairaga tungda lepliba machanupi adubu chetna konsili nanthokpa yadanaba mawongda machanupibu mi aduda yeng kappa horaki. Laloi hanjabana makha taraki. Ima, hayengdagidi chingu thangjingi lai harauba haukhigadaure. Handakkum asidi sa ngagi mahut taibangmigi thawai noina mahut maring sinduna chingu laida saren chaingani haina kege laibak sinba thungna sandokre. Ima, matam asi thengkini. A konungdasu laigoiba thabak kaya ama lehori. Nachanupi asibu hana amukta larucho haina lakpani. Thintaduna kanadre. Laihaunu, nabung khoigi mang tharo. Lau, chalasi. Sakitombi ado kapna hairaki. Angamba, laloi hanjaba ibungo. Ithadagi chanupi asibudi puduna chatpikhiganuba. Lukhrabi aigidi ichase natana taibang asida kana amata leitedo. Miyoibagi minungsido yengbiduna ichanupi asibudi thambiramu. Icha khoigi nakhong kolaga haijau hairabasu nama ai haijarage. Asi hairaga Sakitombi ado sumang tamna chentharakuna laloi hanjabagi makhong adubu konge tawi. Maduda laloi hanjabado lepliba khongpham adu tunglomda sat hanthaduna hairaki. Ima tawhaide. Adumna nachaingoda tawhaide. Masidi ningthau amadi konungi angama thausingi yathangni. Yathang asida nachaigidi karisu pangal leijade. Makhoina haiba adu tamak tawjabani. Ima se hawgalo. Mangonda letuna leiribi Thambalnu adu tapna sumang tamna kumtharaki. Mabu popi mamana machabu nungsibagi mairina ngaiduna leimai thakta taduna leiribadu ubada. Tapna changsinduna hawgatpi mamagi mikomdagi lepa leite sintharakliba pirang adubu makhut aduna taithokpi aduga tapna hairaki. Ima, nangbu kege mipum pumbana awa turei chanduna awa chaina khangmadubu yengba ngamgadro. Makhoi mayamgi awabagi usin oiduna karisu leitabi namom aina mahut maring sinduna taibang khuya khada changma phangjabadi namom lairabi aidi pokpagi mahibu yanjaredo. Asuk chauba kuyom asida karigi ima nangna kaptuna leiribano se kaplagano. Thambalnu pukningda phaurakpa yun adu mapan thongdu uthoktana wana khangjili. Mamagi pukning adubusu themjinbi. Makhoi anigi matawasi ubada mangda lepliba laloi hanjaba amadi manai nupa anidu tasena mabuni nungsiduna kapli. Sakitombina machabu yeng hairaki. Thambal, nangse naraibak onthoknasu thidako. Pisak piklingaidagi napanasu hundoklam. Chaba setpa naning thungdana yamna wana leijarakpa ichani. Adubu chingu mahakna punsigi thayai asida ichagi yaibi thawaibu lawkhigadoraba. Onthokpanida ichagi laibakse. Lairabi palem nama aibu thadoktuna chatkhragadaba. Sakitombi hihik launa kapli adubu matam pungpham adudi asum thengna henjilakle. Laloi hanjabana. Thambalnu matam ase thengkini. Sana konungda nangbu lakpa ngaineramlagani. Chatlasi thuna. Thambalnuna mamabu nungsina aroibu oina amuktang yengjai aduga hairami. Ima, nangse nungsidako. Punsi ase imaga sangna leiminau haina talamdraboireko. Mathangi mapuk haibaduna leiramlabadi ima. Nachaise imagi macha oina adumak phangjageko. Kaphaide se ima. Kege leikaide leiriba pumnamak ase imagi nacha ngaktani. Makhoiga punna leiminahau khoko. Handak mapuk langon asimadi nacha ai chatlage ko ima.
ꯊꯝꯕꯥꯜꯅꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯥꯂꯣꯏ ꯑꯅꯤ ꯑꯗꯨꯒ ꯌꯦꯡꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯉꯝꯕ, ꯂꯥꯂꯣꯏ ꯍꯟꯖꯕ, ꯅꯆꯟ ꯑꯣꯏꯕꯤ ꯑꯩꯅ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯥꯏꯖꯍꯧꯒꯦ, ꯃꯗꯨꯗꯤ ꯍꯣꯔꯦꯟ ꯑꯉꯝꯕ ꯑꯅꯤꯅ ꯀꯪꯂꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯊꯝꯕꯥꯜꯅꯨ ꯑꯩꯁꯦ ꯏꯁꯥꯅ ꯌꯥꯖꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯑꯐꯕ ꯄꯨꯔꯛꯅꯕ ꯉꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯤꯡꯉꯨ ꯃꯇꯤꯛ ꯆꯥꯎꯕ ꯃꯉꯣꯜꯗ ꯏꯁꯥꯅ ꯌꯥꯖꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯀꯠꯄꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯗꯨꯅ ꯄꯂꯦꯝꯒꯤ ꯌꯨꯝꯖꯥꯎ ꯊꯥꯗꯣꯛꯂꯝ ꯏꯈꯣꯡꯅ ꯊꯣꯡꯅ ꯑꯉꯝꯕ ꯑꯅꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯄꯥꯎꯗꯝꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯕꯒ ꯊꯝꯕꯥꯜꯅꯨ ꯑꯗꯨ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯑꯉꯝꯕ ꯑꯅꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯈꯔꯥꯏ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯛꯂꯦ꯫ ꯁꯅꯥ ꯁꯣꯔꯣꯛ ꯌꯥꯝꯕꯤ ꯊꯛꯇ ꯅꯤꯡꯉꯝꯗꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯄꯨꯝꯕ ꯄꯨꯗꯨꯅ ꯇꯞꯅ ꯇꯞꯅ ꯈꯣꯡꯂꯦꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯂꯥꯏꯗ ꯁꯩꯔꯦꯡ ꯆꯟꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯔꯤ ꯑꯌꯨꯛꯅꯤ꯫ ꯅꯨꯡꯂꯥꯏꯕ ꯑꯃꯗꯤ ꯊꯝꯕꯥꯜꯅꯨ ꯃꯈꯣꯏ ꯑꯅꯤꯃꯛꯇꯣ ꯀꯣꯅꯨꯡꯒꯤ ꯏꯀꯣꯟ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯁꯣꯛꯄ ꯏꯁꯤꯡꯅ ꯖꯝ ꯖꯝ ꯆꯥꯏꯊꯗꯨꯅ ꯂꯥꯏꯖ ꯁꯥꯗꯦꯡ ꯊꯣꯛꯂꯦ꯫ ꯃꯁꯥꯗ ꯆꯣꯠꯂꯤꯕꯗꯣ ꯀꯔꯤꯁꯨ ꯅꯞꯊꯣꯛꯇꯦ, ꯄꯨꯡꯆꯣꯠ ꯆꯣꯠꯅ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯍꯣꯡꯗꯣꯛꯂꯦ꯫ ꯅꯨꯡꯂꯥꯏꯕꯅ ꯐꯨꯔꯤꯠ ꯂꯤꯠꯇꯦ, ꯈꯨꯗꯩꯒꯨꯝꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯦꯠꯂꯤ꯫ ꯊꯝꯕꯥꯜꯅꯨꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯍꯜꯂꯦ꯫ ꯑꯅꯤ ꯑꯗꯣ ꯆꯤꯡꯉꯨ ꯂꯩꯃꯥꯡ ꯇꯝꯅ ꯆꯪꯗꯨꯅ ꯅꯨꯡꯄꯥꯛ ꯑꯃꯃꯝꯒꯤ ꯃꯊꯛꯇ ꯐꯝꯊꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗꯣ ꯃꯀꯣꯛꯇꯒꯤ ꯑꯉꯧꯕ ꯐꯤ ꯑꯃꯃꯝꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯁꯨꯅ ꯇꯤꯜꯂꯔꯤ, ꯑꯗꯨꯕꯨ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯗꯤ ꯌꯥꯎꯍꯟꯗ꯭ꯔꯦ, ꯑꯗꯨꯅ ꯁꯈꯤꯇꯣꯝꯕꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯗꯦ꯫ ꯃꯤꯌꯥꯝ ꯑꯗꯣ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯅꯔꯤ꯫ ꯑꯁꯨꯝ ꯇꯧꯕ ꯃꯇꯧ ꯑꯁꯤꯗ ꯃꯤꯌꯥꯝ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯅꯨꯡꯄꯥꯛꯇ ꯐꯝꯈ꯭ꯔꯕ ꯅꯨꯡꯂꯥꯏꯕꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯏꯁꯥꯅꯧ, ꯊꯝꯕꯥꯜꯅꯨ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯣ ꯁꯛꯂꯁꯤꯀꯣ꯫ ꯍꯣꯔꯦꯟ ꯅꯪ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯊꯦꯡꯅꯁꯤꯀꯣ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯄꯨꯟꯁꯤ ꯑꯁꯤꯅ ꯁꯤꯔ ꯐꯥꯎꯕ ꯑꯩ ꯅꯪꯕꯨꯗꯤ ꯊꯥꯗꯣꯛꯈ꯭ꯔꯔꯣꯏ꯫ ꯁꯣꯝꯗꯁꯨ ꯊꯝꯕꯥꯜꯅꯨꯒꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯂꯥꯏꯕ, ꯉꯁꯤ ꯀꯧꯕ ꯅꯣꯡ ꯑꯁꯤꯗ ꯇꯥꯡꯖ-ꯂꯨꯔꯦꯟ ꯑꯁꯤꯕꯨ ꯀꯛꯇꯨꯅ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯁꯥꯃꯨ ꯏ ꯑꯗꯨꯅ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯪꯅ ꯑꯩꯒꯤ, ꯑꯩꯅ ꯅꯪꯒꯤ ꯉꯛꯁꯝꯗ ꯍꯨꯛꯂꯕꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦꯀꯣ꯫ ꯏꯁꯥꯕꯤ ꯂꯣꯌꯨꯝꯕ, ꯅꯪꯒꯤ ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯇꯨꯏꯟꯖꯔꯛꯀꯦ꯫ ꯅꯅꯥꯎꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯄꯥꯃꯨ ꯅꯥꯀꯥꯗ ꯊꯨꯞꯆꯒꯦ꯫ ꯅꯪꯇꯒꯤ ꯂꯦꯞꯈ꯭ꯔꯕ ꯈꯣꯡꯐꯝ ꯑꯁꯦ ꯁꯤꯔꯕꯁꯨ ꯍꯣꯡꯂꯔꯣꯏꯀꯣ꯫ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯅꯪ ꯑꯩ ꯋꯥꯏꯊꯨꯡꯅꯁꯤꯀꯣ꯫ ꯈꯪꯍꯧꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯆꯦꯛꯂꯞꯅ ꯍꯥꯏꯔꯛꯈꯤꯕ ꯊꯥꯡꯁꯥꯡ ꯑꯗꯣ꯫ ꯄꯥꯅ ꯂꯪꯂꯞ ꯇꯧꯕ ꯃꯌꯥ ꯑꯗꯨꯅ ꯌꯥꯜꯂꯛꯄꯗ ꯇꯥꯡꯖ-ꯂꯨꯔꯦꯟ ꯑꯗꯣ ꯇꯨꯕꯠ ꯀꯛꯈꯤ꯫ ꯏ ꯉꯥꯛꯇꯅ ꯀꯨꯞꯁꯤꯜꯂꯤꯕ ꯑꯉꯧꯕ ꯐꯤ ꯑꯗꯣ ꯏꯉꯥꯡ ꯁꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅꯨꯒꯤ ꯊꯋꯥꯏꯁꯨ ꯊꯥꯔꯤ꯫ ꯍꯟꯗꯛ ꯀꯨꯝ ꯍꯔꯥꯎꯕꯒꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯗ ꯁꯥꯒꯤ ꯃꯍꯨꯠ ꯉꯥꯒꯤ ꯃꯔꯤꯟ ꯁꯤꯟꯗꯨꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯅ ꯁꯩꯔꯦꯡ ꯆꯟꯈ꯭ꯔꯦ꯫ ꯁꯤꯔꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯗꯨꯅ ꯅꯨꯡꯄꯥꯛ ꯑꯅꯤ ꯑꯗꯨꯗꯒꯤ ꯍꯥꯏꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ꯫ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯅ ꯑꯉꯧꯕ ꯂꯩꯆꯤꯟ ꯄꯣꯝꯕꯥꯏ ꯃꯔꯛ ꯑꯗꯨꯗ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯂꯥꯏꯕ ꯑꯃꯗꯤ ꯊꯝꯕꯥꯜꯅꯨꯒꯤ ꯊꯋꯥꯏꯅ ꯑꯁꯤ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤ꯫ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯗꯨꯅ ꯌꯦꯡꯉꯣꯝꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤ ꯂꯝꯕꯤ ꯑꯗꯨꯗ ꯄꯟꯊꯨꯡ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯋꯥꯏ ꯑꯣꯏꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯊꯨꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫